Very good evening. Ipom media na mayam gidamakta series 9 na puthok chari ba ipom talk semgi ba singo han bamakta da taramna okcheri amadi kai khumna ba su chari ngasi su mayam gidamakta top pa ekhoi gi special oi ba personality ma puraga lakchari habidi ekhoi gi Manipur society da su yamna trending oina su chatli ba angang sing chaksal hoda ba gi angang sing se ekhoi gi my career da soirak pa amadi yamna su pharam ba angang sing se khangmu thakta mang gi ba amadi marakta ekhoi gi family da issue lakpa problem lakpa ekhoi gi angang du gi personal problem lakpa sing de handle to ngamdadana angang sing se ekhoi aranba maige da chakhiba kaya dugi ekhoina khitang su ngak thok chanaba amadi khitang su ekhoina aware oina ba amadi educate pi na ba amadi ekhoina Manipur society tisra khitang ekhoi angang sing se haura iba youth sing se especially moida ekhoi khitang budhi lok sing wakhan thokna bagi damakta ngasi ki topic se mayam gi damakta yamna specially design toraga pujarak pani ngasi ki topic se ekhoina thamjari basi substance addiction se gi damakta ekhoi ngasi gi sidagi sida ekhoi opinion amadi magi experience amadi mayam da ekhoi positive oiba feedback kaya ama thamina bagi damakta mayam gi damakta special guest ngasi pudana laksari Dr. Ashima Haubizam, Associate Consultant, Department of Psychiatry, Babina Hospital, Khabei Soi. Ngasigi ekhoi show asida Dr. Simana magi experience amadi mana thengnarpa kaya adugi wakhalon abduga ekhoi Manipur gi society sida asimana su ekhoi adugi matik ichang thongna ekhoi every nook and corner da magi message se yauna ba amadi mayam si ekhoi hogalaliba especially na harol sing se afaba lambida lamtak na bagi damakta ichang thona chongthol ba adugumba doctor ni mayam ahan bamakta da Dr. Butam ongmina se Ashima, please welcome to the show. Thank you, Kurumzari. Thank you. Aduga Asimana ngasi ekhoi ngasi gi ipom talks ki damakta matam kai thokpirak pa adugmadi thagat chari aduga Asima se ekhoi mayam na su adumak pam na su lai haibadi mayam sida ekhoi sigi substance abuses adagi substance addiction mayam lakpa sida ekhoi psychology oiba kyama su ekhoi thambiri ko mayam sina su adum nam su pamba ngasi su adum Asima se mayam gi choice ni aduga ekhoi Asima gi ekhoi experience aduga mayam sida ekhoi ada tamakpaga sida ekhoi implement tobaga khenaba kyam su uramgani ko si matang na khanena ba khudong chawdu lojabani ado ahan ma makta da ekhoi na topic su oiriba substance addiction se si ekhoi khangba kyam su yawi khangjada ba kyam su yawda ba natte aduna substance addiction se Asima gi ekhoi medical gi term da kari haina tawi adu araiba term da mayam da gyan tana be damta kitang han thambiyo. Okay. Addiction haibase ekhoi su khangbuda ekhoi mobile addiction ju lei ha social media addiction lei caffeine addiction lei makhat lei ko ado substance addiction haiga di koi mayai ka ba chinjak haitare ne ko ekhoi gi you haitare samsan alcohol addiction adagi opioid haiga dra number 4 ga niam commonly khanari basinte ko WI haibelai SP haibelai makhan myam lei ko adagi samna hida ko ne season nari ba khoi gi alprazolam zolam sig addiction su lei adagi gasai na hijagi budo caffeine addiction ko sauru bachinjak mayai ka bapot ki addiction du ko substance addiction hai ko ado mase addiction charu ba khudi makti ko na you thabo khudi makti ko na addiction chu re haibdi ade den ko you libane legal ne marom to ko ado khoi na medical loan na khoi gi gyan ta jana ba plus khoi approach hai tare ne lang ba kan ko mi se kayam sathina layeng bagi darkar no karma mongda layeng gani haibagi khara khaidokpa haitare then abuse haibam lei addiction haibam lei use haibam lei ko abuse hai sina khoi gi mi se khoi gi simple season na bade di khitang di harmful ora ba ko haibdi magi family da oiro magi life da oiro ko magi career da oiro magi hakjang da oiro effect to bodi hawra ba adu ma se thadok padi ngam da ba ma se kun abuse ki side rom chatle ko addiction haraga ne mai withdrawal symptoms hai ba kharle tamoj tara mani khangi ko you tok pakan da ni e gai hai ba adagi khoi gi number 4 tok pakan ne wa ba gi wari me ma pra oli gai hai ba me am lai dana ko ma se gi body symptoms se la ba adagi khoi na phatre khang na thadok pas yam wara ba ko sida la aga di kun addiction mu da lai ko adagi use hai ba city just person se na season ai hai ba ni ko ma sida khoi gi impact lak tri ba hai tare just mi me am na season ai se aduna sumaina hum thong na khoi na khara kamali khaidoi hai tare khara approach line ba
ꯃꯥꯅꯤ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯦꯕ꯭ꯌꯨꯁ ꯑꯗꯩ ꯑꯦꯗꯤꯛꯇꯦꯠ ꯑꯃꯗꯤ ꯌꯨꯁꯇꯨꯒ ꯌꯨꯁꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤꯗꯣ ꯋꯥꯔꯁ ꯁꯤꯅꯥꯔꯤꯑꯣ ꯑꯦꯗꯤꯛꯁꯟꯗ ꯂꯥꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯥꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯛꯁꯟꯒꯨꯝꯕ ꯂꯥꯛꯏꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯗꯤꯐ꯭ꯔꯦꯟ ꯑꯦꯡꯒꯜꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯒꯤ ꯏꯁꯨ ꯂꯩꯕ ꯃꯥꯏ ꯄꯔꯁꯣꯅꯦꯜ ꯀꯔꯤꯌꯔꯗ ꯏꯁꯨ ꯂꯩꯕ ꯗꯦꯟ ꯃꯥꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯒꯔꯜ ꯐ꯭ꯔꯦꯟ ꯀꯥꯏꯅꯕꯗꯒꯤꯁꯨ ꯂꯥꯛꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯒꯤ ꯃꯥꯒꯤ ꯏꯀꯥꯏꯕ ꯑꯃꯗꯒꯤ ꯆꯠꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ ꯁꯤꯒꯤ ꯃꯥꯏꯀꯩ ꯆꯠꯈꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯈꯩꯗꯤ ꯊꯦꯡꯅꯔꯝꯒꯅꯤ ꯍꯤꯁꯇ꯭री ꯃꯌꯥꯝ ꯂꯧꯈꯠꯄꯗꯀꯣ ꯁꯤꯁꯦ ꯃꯦꯟꯂꯤ ꯀꯔꯝꯕꯗꯒꯤ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯀꯃꯥꯏꯅ ꯉꯥꯛꯊꯣꯛꯄ ꯌꯥꯒꯅꯤ ꯑꯌꯥꯝꯕꯅ ꯁꯨꯝ ꯈꯟꯊꯔꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯦꯗꯤꯛꯁꯟ ꯍꯥꯏꯕ ꯌꯨꯒꯤ ꯂꯥꯏꯅꯥꯁꯦ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯅ ꯀꯩꯒꯤ ꯌꯦꯡꯉꯤꯅꯣꯁꯦ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯏꯀꯣ ꯍꯣꯏ ꯍꯣꯏ ꯖꯁ ꯐꯥꯔꯁ ꯀ꯭ꯋꯦꯁꯟꯁꯦ ꯃꯦꯟꯇꯦꯜ ꯏꯜꯅꯦꯁꯅꯦꯅ ꯂꯧꯋꯦꯕ ꯃꯁꯦ ꯍꯣꯏ ꯍꯣꯏ ꯀꯣ ꯐꯤꯖꯤꯀꯦꯜꯂꯤꯗꯤ ꯃꯦꯅꯤꯐꯦꯁ ꯇꯧꯔꯤꯅꯤ ꯂꯤꯚꯔ ꯁꯣꯏꯅꯤ ꯀꯤꯗꯅꯤ ꯁꯣꯏꯅꯤꯀꯣ ꯍꯣꯏ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯃꯔꯤꯂꯤ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯃꯦꯟꯇꯦꯜ ꯏꯜꯅꯦꯁꯅꯤ ꯀꯣꯛꯀꯤ ꯂꯥꯏꯅꯥꯅꯤꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯄꯗꯒꯤ ꯂꯧꯔꯤꯅꯦꯅ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯣꯆꯁꯦ ꯑꯗꯣꯝꯗ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯉꯥꯎꯁꯤꯟꯅꯔꯤꯅꯦꯗꯤ ꯑꯩꯈꯣꯏ ꯈꯟꯗꯦꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯖꯦꯜ ꯔꯣꯝꯗ ꯑꯣꯏꯅ ꯆꯦꯟꯁꯤꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯔꯤꯁꯛ ꯐꯦꯛꯇꯔꯁ ꯍꯥꯏꯀꯣ ꯑꯍꯥꯟꯕ ꯔꯤꯁꯛ ꯐꯦꯛꯇꯔꯁꯦ ꯑꯩꯈꯣꯏ ꯖꯦꯅꯦꯇꯤꯛꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥ ꯑꯩꯒꯤ ꯏꯃꯥ ꯑꯣꯔ ꯑꯦꯅꯤ ꯀ꯭ꯂꯣꯁ ꯔꯤꯂꯦꯇꯤቭꯁꯤꯅ ꯑꯦꯗꯤꯛꯁꯟ ꯂꯩꯔꯕ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯑꯦꯗꯤꯛꯁꯟ ꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ 40-60% ꯑꯩꯈꯣꯏ ꯍꯦꯟꯒꯠꯂꯦ ꯍꯥꯏ ꯃꯌꯥꯝ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯇꯒꯤ ꯐꯥꯔꯁט ꯔꯤꯁꯛ ꯐꯦꯛꯇꯔꯁꯦ ꯁꯤꯅꯤꯀꯣ ꯑꯗꯨꯅ ꯎꯔꯝꯕ ꯌꯥꯏꯀꯣ ꯌꯨꯝꯗ ꯃꯄꯥ ꯃꯃꯥ ꯑꯣꯔ ꯑꯦꯅꯤ ꯋꯥꯟ ꯌꯨ ꯀꯟꯅ ꯊꯛꯑꯒꯗꯤ ꯑꯩꯈꯣꯏꯅꯒꯗꯤ ꯈꯟꯕ ꯌꯥꯏꯀꯣ ꯃꯆꯥꯁꯦ ꯊꯛꯑꯔꯣꯏ ꯎꯔꯒ ꯀꯤꯔꯅꯤ ꯀꯥꯏꯅ ꯑꯗꯨꯕꯨ ꯃꯣꯁ ꯀꯣꯃꯟꯂꯤꯗꯤ ꯃꯣꯏꯁꯦ ꯊꯛꯄꯅ ꯍꯦꯟꯅ ꯎꯏꯌꯦꯕ ꯁꯣꯛꯄꯗꯣ ꯎꯔꯒꯁꯨ ꯑꯗꯨꯝ ꯊꯛꯈꯤꯕ ꯀꯩꯒꯤꯅꯣꯗꯤ ꯖꯦꯅꯦꯇꯤꯛꯇꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯄꯤꯛꯏꯉꯩꯗꯒꯤ ꯑꯦꯛꯁꯄꯣꯖ ꯇꯧꯔꯛꯑꯕꯅꯤꯅ ꯃꯣꯏꯁꯦ ꯀꯤꯅ ꯎꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯌꯥꯝ ꯀꯣꯃꯟ ꯐꯦꯛꯇꯔꯅꯦꯅ ꯈꯜꯂꯕ ꯑꯗꯒꯤ ꯁꯦꯀꯦꯟ ꯔꯤꯁꯛ ꯐꯦꯛꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯇꯥꯃꯣꯅ ꯍꯥꯏꯕꯤꯈꯤꯕ ꯄꯨꯟꯁꯤꯒꯤ ꯈꯤꯇꯪ ꯁ꯭ꯇ꯭ꯔꯦꯁꯐꯨꯜ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯈꯔꯁꯦ ꯀꯣ ꯅꯨꯄꯥꯔꯣꯝꯗ ꯑꯩꯈꯣꯏꯅ ꯑꯦꯗꯤꯛꯁꯟꯁꯦ ꯇꯣꯏꯅ ꯎꯕꯅꯤꯅ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯁꯦ ꯌꯥꯝ ꯆꯥꯎꯕ ꯐꯦꯛꯇꯔꯅꯦ ꯅꯠꯇ꯭ꯔꯥ ꯑꯣꯔ ꯑꯟꯗꯔ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯑꯟꯗꯔ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯇꯝꯖꯔꯨꯔꯒ ꯑꯩꯒ ꯆꯥꯟꯅꯕ ꯊꯕꯛꯇꯤ ꯐꯪꯉꯛꯇꯕ ꯇꯝꯃꯨꯕꯅꯤꯅ ꯀꯣꯛꯇꯤ ꯋꯥꯡꯕꯅꯤꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯅꯤꯡꯕ ꯑꯗꯨꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯁꯤꯒꯤ ꯀꯟꯐ꯭ꯌꯨꯖꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯗꯒꯤ ꯑꯦꯟꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯈ꯭ꯔꯒ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯠꯄ ꯑꯣꯔ ꯀꯅꯥꯅꯣꯝꯗ ꯍꯥꯏꯗꯣꯛꯄꯗꯤ ꯏꯀꯥꯏꯕ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯦ ꯁꯨꯁꯥꯏꯗꯜ ꯊꯣꯠꯁ ꯂꯥꯛꯑꯦ ꯀꯥꯏ ꯈꯟꯕꯁꯦꯀꯣ ꯇꯨꯝꯕ ꯌꯥꯔꯛꯇ꯭ꯔꯦ ꯄꯣꯊꯥꯐꯝ ꯈꯪꯉꯛꯇ꯭ꯔꯦ ꯀꯥꯏꯅꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯤꯗꯥꯛ ꯑꯣꯏꯅ ꯊꯤꯖꯔꯒ ꯑꯦꯗꯤꯛꯁꯟꯁꯦ ꯌꯨꯁ ꯇꯧꯈꯤꯕ ꯑꯗꯩ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯃꯥꯟ ꯃꯁꯦꯟ ꯍꯥꯏꯅꯩꯗꯅ ꯃꯥꯏ ꯄꯦꯛ ꯑꯃꯅꯤ ꯄꯥꯏꯁꯜꯂꯨ ꯐꯗ꯭ꯔꯣꯕꯅꯤ ꯍꯥꯏꯅꯩꯀꯣ ꯑꯗꯒꯤ ꯁꯤ ꯄꯣꯠꯁꯦ ꯆꯤꯡꯁꯜꯂꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣꯕꯅꯤ ꯀꯥꯏꯅ ꯃꯁꯤ ꯍꯥꯏꯅꯕ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯕ ꯄꯣꯠꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯑꯦꯗꯤꯛꯁꯟ ꯔꯣꯝꯗ ꯑꯗꯨꯝ ꯆꯠꯈꯤꯕ ꯁ꯭ꯇ꯭ꯔꯦꯁꯐꯨꯜ ꯑꯣꯏꯗꯕ ꯃꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯕꯜ ꯂꯥꯏꯐ ꯂꯩꯕ ꯃꯤꯁꯦ ꯁꯤꯗꯤ ꯑꯦꯗꯤꯛꯁꯟ ꯆꯠꯄꯁꯦ ꯈꯤꯇꯪ ꯋꯥꯏꯑꯦꯕꯀꯣ ꯍꯥꯏꯗꯤ ꯃꯁꯥꯅꯁꯨ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯄ꯭ꯔꯦꯁꯤꯌꯁ ꯑꯣꯏꯅ ꯎꯖꯕꯅꯤꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯕ ꯃꯤꯗꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯁꯨꯝ ꯎꯔꯛꯄ ꯑꯩ ꯄꯣꯊꯥꯔꯒꯦꯅ ꯈꯜꯂꯕ ꯋꯥꯔꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯦꯗꯤꯛꯁꯟꯒꯤ ꯆꯥꯟꯁꯁꯨ ꯊꯨꯕ ꯁꯤꯃꯤꯂꯔꯂꯤ ꯉꯁꯥꯏ ꯅꯨꯄꯤ ꯅꯨꯄꯥ ꯀꯥꯏꯅꯕꯒꯤ ꯋꯥꯁꯦ ꯌꯥꯝ ꯋꯥꯕ ꯈꯥꯡꯕ ꯃꯤꯅ ꯑꯗꯩ ꯂꯛꯅꯕꯤꯕ ꯑꯁ ꯅꯨꯄꯤꯕꯨ ꯀꯩꯅꯣ ꯚꯔꯤ ꯑꯃ ꯂꯩ ꯀꯩꯅꯣ ꯀꯥꯏ ꯍꯥꯏꯕꯀꯣ ꯃꯦꯅꯤ ꯐꯤꯁ ꯏꯟ ꯗ ꯄꯣꯟ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯂꯩꯇꯦꯗꯣ ꯑꯗꯩ ꯅꯨꯄꯥꯕꯨ ꯀꯩꯅꯣ ꯅꯪꯕꯨ ꯅꯨꯄꯥꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯏꯀꯥꯏꯗ꯭ꯔꯥ ꯀꯥꯏꯅꯀꯣ ꯅꯨꯄꯤ ꯊꯣꯛꯇꯦ ꯅꯨꯄꯥ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤ ꯃꯤꯅꯁꯤꯗꯤ ꯌꯥꯝ ꯋꯥꯕ ꯀꯣ ꯍꯥꯏꯔꯨꯕꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯏꯃꯥꯟꯅꯕꯤꯗ ꯁꯦꯌꯔ ꯇꯧꯔꯒꯁꯨ ꯍꯦꯛ ꯆꯩꯕꯤꯔꯛꯄ ꯏꯀꯥꯏꯗꯦ ꯅꯪꯁꯦꯅꯀꯣ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯣꯟꯁꯤꯜꯂꯨꯅꯤ ꯁꯕꯁꯇꯥꯟꯁ ꯑꯣꯟꯁꯤꯜꯂꯦ ꯅꯠꯇ꯭ꯔꯥ ꯁꯤꯅꯤꯀꯣ ꯔꯤꯁꯛ ꯐꯦꯛꯇꯔ ꯈꯔꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯌꯦꯡꯉꯕꯗ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯌꯥꯝ ꯀꯟꯐ꯭ꯂꯤꯛ ꯂꯩꯕ ꯁ꯭ꯇꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯍꯧꯖꯤꯛꯃꯛ ꯇꯧꯔꯤꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯕ ꯑꯩꯅ ꯀꯩꯅꯣꯝ ꯇꯧꯒꯦꯅ ꯄ꯭ꯂꯥꯟ ꯇꯧꯔꯒꯁꯨ ꯈꯔ ꯕꯟ ꯍꯦꯛ ꯇꯧꯔꯛꯄ ꯑꯗꯒꯤ ꯚꯥꯏꯂꯦꯟꯁ ꯍꯦꯛ ꯂꯩꯕ ꯂꯝꯕꯤ ꯍꯦꯛ ꯊꯤꯡꯖꯤꯟꯈꯤꯕ ꯄ꯭ꯂꯥꯟ ꯂꯣꯏ ꯀꯥꯏꯕ ꯑꯗꯨꯅ ꯃꯤꯁꯦ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯖꯅꯦꯜ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯩꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯪꯗꯕꯗꯣꯀꯣ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯃꯈꯣꯏꯅ ꯄꯣꯊꯥꯐꯝ ꯊꯤꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯔꯤꯁꯛ ꯐꯦꯛꯇꯔꯁꯇ ꯑꯃꯨꯛ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯛꯄ ꯖꯤꯅꯦꯇꯤꯛꯁꯇꯩ ꯍꯧꯔꯒ ꯑꯩꯅ ꯂꯩꯔꯤꯕ ꯂꯝꯗꯨꯐꯥꯎ ꯂꯩꯔꯦ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯀꯣ ꯑꯗꯩ ꯀꯜꯆꯔꯗꯁꯨ ꯂꯩ ꯑꯩꯈꯣꯏꯗꯤ ꯌꯨ ꯊꯛꯄꯁꯦ ꯁꯤꯔꯁꯨ ꯊꯛꯏ ꯂꯨꯍꯣꯡꯉꯁꯨ ꯊꯛꯏ ꯄꯣꯛꯑꯁꯨ ꯊꯛꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯒꯤ ꯄ꯭ꯔꯣꯄꯦꯟꯁꯤꯇꯤ ꯂꯩꯖꯕ ꯃꯤꯗꯤ ꯑꯗꯨꯝ ꯑꯦꯗꯤꯛꯁꯟ ꯇꯥꯈ꯭ꯔꯦ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯤꯅꯦ ꯌꯨꯝꯒꯤ ꯃꯍꯤ ꯂꯥꯡꯕ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯅꯨꯄꯥ ꯅꯨꯄꯤ ꯈꯠꯅꯕ ꯑꯣꯔ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯀꯣ ꯁꯤꯅꯁꯨ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯑꯦꯗꯤꯛꯁꯟꯒꯤ ꯆꯥꯟꯁ ꯍꯦꯟꯒꯠꯍꯟꯕ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯣꯃꯟ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯨꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯃꯆꯥ ꯃꯆꯥꯁꯤꯗꯒꯤ ꯁꯣꯏꯊꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤꯌꯔꯗ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯑꯟꯗꯔ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯑꯣꯏꯕ ꯑꯗꯒꯤ ꯃꯌꯥꯝꯁꯤ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯑꯦꯛꯖꯥꯝꯄꯜꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯃꯇꯝꯗ ꯄꯣꯊꯥꯕꯒꯤ ꯆꯥꯡꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯩ ꯑꯦꯗꯤꯛꯁꯟ ꯑꯣꯏꯈꯤꯕ
ꯂꯩꯕ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯃꯤꯁꯇꯦꯛ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯁꯤ ꯈꯔ ꯑꯃ ꯂꯩ ꯍꯧꯖꯤꯛꯁꯤ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯛꯇꯅ ꯑꯗꯨꯝ ꯏꯟꯗꯤꯄꯦꯟꯗꯦꯟ ꯂꯣꯏ ꯑꯣꯏꯅꯔꯛꯑꯦ ꯑꯗꯨꯒ ꯌꯨꯁꯤ ꯑꯁꯤꯃꯥꯅꯁꯨ ꯍꯥꯏꯕꯤꯔꯤ ꯍꯥꯏꯕꯗꯤ ꯂꯤꯒꯦꯂꯤ ꯑꯣꯏꯕ ꯄꯣꯠꯅꯤꯅ ꯍꯥꯏꯅ ꯍꯥꯏꯔꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯀꯦꯖꯅꯦꯜꯂꯤ ꯁꯤꯖꯤꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯄꯥꯔꯇꯤ ꯃꯦꯅꯔ ꯉꯥꯛꯄ ꯀꯥꯏꯅꯒꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨ ꯅꯨꯄꯥꯅꯕꯨ ꯀꯥꯏꯅ ꯅꯨꯄꯤ ꯃꯆꯥꯅꯕꯨ ꯀꯥꯏ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏ ꯑꯁꯤꯃꯥꯅ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯛ ꯑꯅꯤ ꯑꯍꯨꯝꯗꯪ ꯄꯥꯏꯁꯜꯂꯨ ꯀꯥꯏ ꯍꯥꯏꯕꯗꯣ ꯁꯤ ꯌꯥꯝꯅ ꯀꯣꯃꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯩꯅꯣꯃ ꯑꯣꯏꯅꯁꯨ ꯆꯠꯂꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯀꯥꯟꯗ ꯉꯁꯥꯏꯕꯨꯗꯤ ꯁꯦꯒ꯭ꯔꯤꯒꯦꯠ ꯇꯧꯕꯤꯈ꯭ꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯕ꯭ꯌꯨꯁ ꯑꯦꯗꯤꯛꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯁꯇꯨꯒ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯃꯣꯏꯁꯤ ꯑꯩꯒꯤ ꯁꯨꯝ ꯄꯔꯁꯅꯦꯜ ꯑꯣꯄꯤꯅꯤꯌꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯁꯤ ꯌꯥꯝꯅ ꯏꯠꯁ ꯚꯦꯔꯤ ꯄ꯭ꯔꯣꯟ ꯇꯨ ꯑꯦꯗꯤꯛꯁꯟ ꯑꯣꯏꯕ ꯃꯥꯜꯂꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯈꯔ ꯑꯃꯅꯁꯨ ꯍꯥꯏ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯑꯁ ꯃꯥ ꯂꯩꯅꯥ ꯆꯨꯔꯕꯅꯤ ꯀꯥꯏ ꯍꯥꯏꯕꯁꯨ ꯂꯩꯀꯣ ꯈꯔ ꯑꯃꯅ ꯑꯦꯁ ꯃꯥꯗꯤ ꯑꯇꯥꯡꯕ ꯊꯛꯄꯅꯦ ꯀꯥꯏꯅꯒ ꯍꯥꯏꯕ ꯂꯩꯗꯥꯏꯅꯦꯀꯣ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯗꯤ ꯑꯗꯨꯏ ꯕ꯭ꯔꯥꯟꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯊꯛꯇꯦ ꯀꯥꯏꯅ ꯑꯩ ꯂꯣꯀꯦꯜ ꯊꯛꯄ ꯃꯤ ꯅꯠꯇꯦ ꯑꯩꯗꯤ ꯕ꯭ꯔꯥꯟꯗꯦഡ് ꯃꯌꯥꯝꯗ ꯊꯛꯏ ꯀꯥꯏ ꯍꯥꯏꯕ ꯁꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯛꯁꯟꯁꯤ ꯗꯤꯖꯤꯁꯅꯦ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯑꯣꯔ ꯃꯣꯏꯒꯤ ꯆꯣꯏꯁꯇ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯝ ꯑꯣꯏꯅꯁꯨ ꯆꯠꯄ ꯌꯥꯎꯔꯤꯗꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯅ ꯊꯦꯡꯅꯕꯤꯔꯛꯄꯗ ꯀꯃꯥꯏꯅ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕꯤꯕ ꯑꯗꯣ ꯀꯔꯝꯕ ꯂꯝꯕꯤꯁꯦ ꯂꯥꯟꯅ ꯆꯠꯂꯨꯕ ꯀꯔꯝꯕꯗꯤ ꯁꯤꯒꯨꯝꯕꯁꯤꯅ ꯖꯦꯅꯔꯦꯜꯂꯤ ꯁꯤꯒꯨꯝꯕꯁꯤꯅ ꯌꯥꯒꯜꯂꯤ ꯁꯤꯒꯨꯝꯕꯁꯤꯅ ꯑꯦꯛꯁꯦꯞ ꯇꯧꯒꯟꯗꯦ ꯍꯥꯏꯕꯁꯤ ꯀꯔꯤ ꯊꯦꯡꯅꯕꯤꯕꯒꯦ ꯑꯣꯀꯦ ꯃꯁꯤ ꯀꯩꯅꯣꯅꯦ ꯀꯃꯥꯏꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯉꯁꯥꯏ ꯇꯥꯃꯣ ꯍꯥꯏꯕ ꯀꯃꯥꯏꯅ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯁꯦ ꯄꯥꯔꯇꯤ ꯃꯦꯅꯔ ꯃꯌꯥꯝꯁꯦꯀꯣ ꯃꯌꯥꯝ ꯐꯦꯛꯇꯔ ꯌꯥꯝ ꯌꯥꯝꯈ꯭ꯔꯦꯀꯣ ꯑꯍꯥꯟꯕꯗ ꯅꯨꯄꯤꯒꯤꯗꯁꯨ ꯍꯦꯟꯒꯠꯂꯛꯄꯁꯦ ꯑꯦꯗꯤꯛꯁꯟ ꯌꯥꯝ ꯍꯦꯟꯒꯠꯂꯛꯑꯦ ꯍꯧꯖꯤꯛꯁꯦ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯖꯠꯖ ꯇꯧꯕꯩ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯀꯃꯟꯂꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯔꯤꯗꯅ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯁꯣꯛꯂꯛꯄꯅꯤꯅ ꯑꯗꯨꯅ OPDꯗ ꯅꯨꯄꯤ ꯍꯥꯟꯅ ꯑꯃꯒ ꯂꯥꯛꯄꯗ ꯑꯩꯁꯦ ꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯔꯛꯏꯁꯦ ꯑꯦꯔꯥꯎꯟ 6-7 years ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯛꯏꯁꯦꯀꯣ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯗ ꯑꯁ ꯅꯨꯄꯤ ꯂꯥꯛꯑꯦꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯉꯛꯄꯗꯣ ꯑꯗꯣ ꯍꯣꯏ ꯑꯩꯕꯨꯗꯤ ꯃꯄꯥꯟ ꯂꯩꯔꯛꯄꯗ ꯇꯁꯦꯡꯅ ꯌꯥꯝ ꯀꯟꯅ ꯉꯛꯇꯦ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯉꯛꯅꯩꯌꯦꯕꯀꯣ ꯑꯗꯩꯗꯤ ꯁꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯀꯣꯃꯟ ꯑꯣꯏꯅ ꯂꯧꯅꯈ꯭ꯔꯦ ꯅꯨꯄꯤ ꯂꯥꯛꯄ ꯀꯅꯥꯝ ꯉꯛꯅꯗ꯭ꯔꯦ ꯀꯣ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯇꯣꯏꯅ ꯎꯁꯜꯂꯛꯑꯕꯅꯤꯅ ꯇꯣꯏꯅ ꯎꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯑꯦꯗꯤꯛꯁꯟꯒꯤ ꯆꯥꯟꯁꯁꯦ ꯍꯦꯟꯒꯠꯂꯦ ꯅꯨꯄꯤꯁꯨ ꯃꯤꯅꯤꯀꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯁꯦꯝ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯁꯤꯅꯦꯔꯤꯌꯣꯗ ꯑꯗꯨꯝ ꯊꯦꯡꯅꯩꯅꯦꯀꯣ ꯑꯗꯣ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯁꯣꯁꯥꯏꯇꯤꯒꯤ ꯕꯥꯎꯟꯗ꯭ꯔꯤ ꯉꯥꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯗ ꯑꯦꯗꯤꯛꯁꯟ ꯔꯣꯝꯗ ꯆꯠꯇꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯂꯩꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯅ ꯑꯄꯥꯝꯕ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯕꯅꯤ나 ꯑꯗꯣꯝꯗ ꯆꯠꯄꯒꯤ ꯆꯥꯟꯁꯁꯨ ꯍꯦꯜꯂꯦ ꯌꯨꯁꯁꯨ ꯍꯦꯜꯂꯦ ꯑꯗꯨꯅ ꯑꯦꯗꯤꯛꯁꯟꯁꯨ ꯍꯦꯜꯂꯦ ꯀꯣ ꯅꯨꯄꯤꯒꯤ ꯋꯥꯁꯦ ꯑꯗꯒꯤ ꯄꯥꯔꯇꯤ ꯃꯦꯅꯔꯁ ꯍꯥꯏꯕꯗꯣ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯋꯤ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯃꯄꯥꯟ ꯊꯣꯛꯏꯀꯣ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯄ꯭ꯔꯣꯁ ꯑꯦꯟ ꯀꯣꯟꯁꯅꯦ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯒꯤ ꯑꯦꯗꯤꯛꯁꯟ ꯂꯥꯛꯑꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯆꯦꯛꯁꯥꯏ ꯍꯥꯏꯕꯗꯣ ꯆꯦꯛꯁꯟꯒꯅꯤ ꯍꯥꯏꯕꯁꯦ ꯊꯛꯄ ꯈꯨꯗꯤꯡꯃꯛ ꯐꯥꯔꯒ ꯅꯪ ꯌꯨ ꯊꯛꯅꯨ ꯍꯥꯏꯕꯄꯨꯟꯇꯦꯀꯣ ꯗꯣꯛꯇꯔ ꯃꯌꯥꯝꯁꯨ ꯊꯛꯏꯀꯣ ꯑꯗꯨꯅ ꯗꯣꯛꯇꯔꯒꯤ ꯄꯥꯔꯇꯤꯗꯒ ꯇꯧꯔꯤ ꯍꯥꯏꯕ ꯌꯥꯄꯣꯟꯇꯦꯀꯣ ꯌꯨ ꯉꯥꯛꯇꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯐꯥꯔꯁꯂꯤ ꯑꯩꯈꯣꯏꯗ ꯐꯣꯔꯁ ꯑꯣꯏꯅ ꯐꯥꯎꯔꯕ ꯀꯅꯥꯅꯣꯝꯅ ꯄꯥꯔꯇꯤ ꯃꯦꯅꯔ ꯉꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯅꯤꯡꯉꯛꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯍꯔꯥꯎꯕ ꯑꯣꯏꯅ ꯊꯣꯛꯇ꯭ꯔꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗ꯭ꯔꯕꯀꯣ ꯐꯣꯔꯁꯐꯨꯜꯂꯤ ꯇꯧꯔꯒꯗꯤ ꯑꯗꯨꯏ ꯊꯕꯛꯇꯣ ꯈꯤꯇꯪ ꯀꯛꯄꯅ ꯐꯔꯦ ꯑꯩꯈꯣꯏ ꯀꯣꯟꯁꯤꯌꯁꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏꯅꯦ ꯅꯉꯣꯟꯗ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤꯅꯦꯀꯣ ꯕ꯭ꯔꯦꯟ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯀꯅꯥꯅꯣꯝꯅ ꯊꯛꯑꯣ ꯍꯥꯏꯕꯗ ꯑꯩꯅ ꯊꯛꯅꯤꯡꯗ꯭ꯔꯒ ꯅꯝꯗꯅ ꯊꯛꯆꯜꯂꯕ ꯑꯗꯨꯗꯤ ꯇꯧꯗꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯍꯣꯏ ꯁꯤꯞ ꯑꯃꯅꯤ ꯊꯛꯄꯅꯀꯣ ꯍꯦꯟꯖꯟꯈꯤꯕꯗꯤ ꯐꯠꯇꯕꯅ ꯈꯜꯂꯤ ꯑꯣꯔ ꯑꯩꯈꯣꯏ ꯁꯣꯐ ꯗ꯭ꯔꯤꯡꯀꯨꯝꯕ ꯊꯛꯄ ꯌꯥꯏ ꯑꯗꯨꯝ ꯗꯥꯏꯔꯦꯛꯂꯤ ꯍꯥꯏꯕ ꯌꯥꯏꯀꯣ ꯅꯣ ꯍꯥꯏꯕꯒꯤ ꯃꯐꯝꯁꯦ ꯏꯁꯥꯅꯁꯨ ꯄꯤꯖꯕ ꯃꯤꯅꯁꯨ ꯑꯗꯨꯝ ꯂꯧꯕꯤꯕ ꯑꯩꯈꯣꯏꯁꯦ ꯅꯣꯁꯦ ꯀꯌꯥ ꯇꯥꯎ ꯌꯥꯗꯦꯗꯅꯀꯣ ꯊꯛꯀꯅꯨ ꯍꯥꯏꯁꯦ ꯅꯝꯗꯅ ꯍꯦꯛꯇ ꯄꯤꯊꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯒꯤ ꯁꯦꯀꯦꯟꯂꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯂꯛꯑꯦ ꯑꯗꯨꯝ ꯈꯪꯕꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯠꯇ꯭ꯔꯥ ꯐꯥꯔꯁꯀꯤ ꯏꯟꯗꯤꯀꯦꯁꯟꯁꯦ ꯑꯩꯈꯣꯏ ꯄꯨꯛ ꯅꯥꯔꯛꯄ ꯍꯧꯔꯛꯄ ꯌꯥꯏ ꯀꯣ ꯑꯗꯒꯤ ꯌꯨ ꯊꯛꯄ ꯂꯣꯏꯕ ꯀꯥꯟꯗ ꯌꯥꯝ ꯆꯣꯛꯊꯕ ꯀꯥ ꯍꯦꯟꯅ ꯑꯗꯨ ꯑꯣꯏꯔꯛꯄ ꯌꯥꯏ ꯊꯛꯏꯀꯥꯟꯗ ꯀꯥ ꯍꯦꯟꯅ ꯉꯧꯁꯟꯕ ꯑꯣꯏꯔꯛꯄ ꯌꯥꯏꯀꯣ ꯐꯤꯖꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯌꯥꯔꯛꯇꯕ ꯌꯥꯏ ꯌꯨ ꯊꯛꯇ꯭ꯔꯀꯥꯟꯗꯀꯣ ꯁꯨꯝꯕ ꯁꯥꯏꯟꯁ ꯊꯦꯡꯅꯔꯛꯑꯦ ꯑꯩꯁꯦ ꯌꯨ ꯌꯥꯎꯗ꯭ꯔꯗꯤ ꯈꯤꯇꯪ ꯋꯥꯔꯛꯑꯦ ꯁꯥꯎꯕꯒꯁꯦ ꯌꯨ ꯍꯟꯊꯕꯒꯨꯝ ꯇꯧꯕ ꯊꯛꯇ꯭ꯔꯒꯗꯤ ꯍꯦꯛ ꯀꯣꯄꯤꯡ ꯍꯩꯇꯕꯒꯨꯝ ꯇꯧꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯗꯤꯄꯦꯟꯗꯦꯟꯁ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯕꯅꯤꯀꯣ ꯋꯥꯟ ꯃꯦꯖꯔ ꯁꯥꯏꯟꯁꯁꯤꯗꯤ ꯃꯤꯅ ꯌꯨ ꯇꯣ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯕ ꯑꯗꯨꯗꯤ ꯅꯪ ꯗꯤꯄꯦꯟꯗꯦꯟꯁ ꯂꯥꯛꯇ꯭ꯔꯣꯕꯅꯤꯀꯣ ꯍꯥꯏꯕ ꯅꯪ ꯈꯪꯉꯤꯅꯦ ꯃꯅꯨꯡꯗ ꯑꯩꯁꯦ ꯁꯣꯏꯔꯦꯁꯦ ꯑꯗꯨ ꯋꯥꯟ ꯃꯦꯖꯔ ꯁꯥꯏꯟꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯊꯟꯅ ꯉꯝꯃꯒꯗꯤ ꯉꯝꯃꯦ ꯗꯣꯛꯇꯔꯒ ꯇꯥꯟꯅꯕꯗ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯩꯁꯨꯝ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯑꯩꯁꯦ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯂꯩ ꯉꯟꯇꯥ ꯇꯥꯟꯅꯔꯗꯤ ꯉꯟꯇꯥ ꯐꯩꯗꯅ
depression ki third stage ta na baga first ki hobo ka yam khene ba section bam se ko adu mane to bu ai adagi khoina emotional stress lei de ai se ko ai se kitang han de gi su addiction ki propensity lei ai se stress lei de ha ga di sang khana kitang lap thok pa ai chak ki bi ai ko silam bi se dai na ko adu sumai na kha precaution se khara ai sana lau ta re hai ta re na ko du ga sai gi tang ba hit thak pai do ba je hoi kitang ham handa ba di ai ko hai di poisoning e chance handa re da na ko adu alcohol level de dum same moiduni ko kaisu atang moda ka hena phani haiba leite adu section na thakpu yai yu ani thakpe ka marak ta ising thakpu yai break khara lobi yai chana ba bhajan cha ba yai fruits nung happy yai adu di maybe ham no khara handa bi yai ko thakpo mong de gi thakpu chang ko handa rakani asumba habits kara to bi yai dum man akoina haibide akoina system se semja ba haita de boundary ka thambi bi sa gi ko side hena thoi yai di principle khara leiraga di dum gi dum khak to ngang thok pa yani da okay man ya chum bani haibide aina पामदबदो तौबीदबा पामे हाइदनसु लाले हाइगदे एंगोंदा हाइदि एग्जांपल याम फजरबा हाइदि यु लेपो हाइबा मतमदा साउ फारोपा सी सिम्पटम लागो होरबने हाइबा नत्रा इन नमदने पोरपु यावेबको अदु दखै वाइ सानबा कांदा साउ याम फावरगदि अदुम हाइरे साउ से कैगिनु साना खंबिरोइना को अदु दुम खंबे माने यामना याम जुम्बा एग्जांपल हाइतारे थेंगनराबना अदो ngasai अखोगी मणिपुर दि नुपी अमा खगा लाकपदा कैसु ngai kana haibadu mapandadi अखोई डॉक्टर होइसु मपान तमाइनी को मपान की जर्नी दुगा सिगी मणिपुर की सिगा कमाई तवे दुगा अखोगी मेडिकल की फील्ड से कदाय कदाय फाउ यौन कदाय कदाय तंबि ई हैव दम सु डिटेल्स ने थंबियो ओके आई से मपान हाइजे दिल्ली दा तरपनी को दिल्ली यूनिवर्सिटी दा सिदai खल्लगा लेडी हार्डिंग इन कॉलेज हम लेको अदु तम ए की एमबीबीएस से एमबीबीएस लोरगा पीजी से दुम दिल्ली दा दुम अखोगी इभास एनम ले साइकियाट्री की हॉस्पिटल नि को न्यूरोलॉजी का साइकियाट्री का असिदai चाही हम पीजी लोग चले खेना बसे तसेंग याम फाबो पॉजिटिव वे ददिने मणिपुर दने अवेयरनेस याम हेलमे तसेंग हारबदी को अखोई हानगी सीनियर सिंग अखोई मैम लेबसे फाव फाव याम लेको सेक्रेटरी का मोइना याम फोना बिरम हाइतारे अदुना अयोंददी अखर खितंग नुंगाइना ngakpom di फाव गरे लोइना खंगम बसे एंजाइटी कैनो खंगम डिप्रेशन कैनो खंगम मपाने केम खंगदे तसेना वारे हाइबगी सिम्पटम्स तो खतनी को मसी करी लेना नो मेंटल इलनेस कैनो हाइबदा तसेंग दिल्ली दे लेबा काना मयाम गी अराप अरापदगी बिहार गी मध्य प्रदेश की मैम को विलेजेस आयाम लाई मोदी अदु मोइसे क्या खंगदे अदु अखोई गी इवन विलेज हाइगा अराप मिसबो खंगे को लेना जे कैनो से को अदु वन मेजर फैक्टर अफबो से सीने अखोई गी को अवेयर ओरम से हो याम एक तो ओरे लोइना 100% ए कंपैरेटिवली को अदुगा अखोई का खेना बसे कैनो हाइबसे सब्सटेंस याम हेले खोइ दति मोइ दि खरा तांग न थोए को अखोई गी विड्रॉल द लेबा याम सीरियस ताबगा से थाइना दिल्ली लेरिंग याम तांग न थोए खोइ याम चेक्शन येंगे हाइतारे सीदे एवरी अदर डे you to nik palak pa sigo rims tale ram isi matong khra snow mani mani mangane to yet oi khangpote emergency le mayam ma adagi season leidana lo season adagi kumai heraw season daga di loire ayu dang khangre nikta lai sigo adu khena major khena base nisha yam hele manipur du yam ka hene hele ko ado hele hai se awareness yam tawri ni adu angang nu pam cha ma lakpada number 4 chab addiction chu ni se moi khangam de si problem mama ne asu am law khong tawri si yorum da base Lain hang ibo nang number 4 haidi nisha chabagi mangza ba myam se ta dabra sum khangning bagi ko aisu moi je game khangam de just try toro no ma try toro to kan hebe wa khan ma myam puram mi ko peer pressure hai ga dra attention kha thikna kan sa sen gi ba kem khang dana adagi cha ba mim na just introduce to biram ba ade haina gi ba ko ase phayam kuina khoi manipur se india de hele le law khong ise awareness de dum wa le hujik se substance matang se hoi man siam darkar le brand khalle habidi ngasai gi yamna promising oi bangang kya ama lam khang da mang da ba kya ama yaw da ba nat na tra suma mang mem se ko na kal hona bai da makta ko ge doctor hoi sum am thui ko si a hen ba hen focus to ba si ge awareness campaign gum ba cha tha ba ko gi psychiatry gi sudum darkar lai ri bani se sida related ni natra interrelated oi ba pot ngak ta ni se ko gi lai ri ba hoji provision si manipur gi context da yang ma matam da ko gi awareness campaign amadi education pi ba gi kano se chang si kamaina lai adu to hanning ba di karam hen ba to hanning ha ba kha tham bi ri ain haiba sai practice torukpagi pham se matam se asida awareness ki chat pakot yam di hingat le yam di pagal le ko ai gi colleague myam seniors myam even akhoi gi state services te lei ba psychiatrist myam le ko yam dedicatedly work tori moi se
ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯇꯦꯂꯤꯃꯥꯅꯁ ꯍꯥꯏꯅ ꯁꯨꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯊ꯭ꯔꯨꯗ ꯃꯤꯁꯦ ꯑꯔꯥꯞꯄꯗꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯣ ꯀꯣꯛꯀꯤ ꯂꯩꯅꯥ ꯑꯣꯏꯕꯅ ꯏꯀꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦꯀꯣ ꯑꯩ ꯁꯥꯏꯀꯦꯇ꯭ꯔꯤ ꯌꯦꯡꯕꯒꯤ ꯏꯀꯥꯏꯕꯁꯦ ꯁꯤꯅ ꯑꯩꯈꯣꯏ 14416 ꯅꯝꯕꯔꯁꯦꯀꯣ ꯁꯤ ꯆꯨꯝꯃꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯣꯁꯀꯣ ꯑꯩꯈꯣꯏ ꯑꯗꯨ ꯆꯦꯛ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯇꯦꯂꯤꯃꯥꯅꯁ ꯍꯥꯏꯁꯦ ꯍꯣꯜ ꯏꯟꯗꯤꯌꯥꯒꯤꯅꯦ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩ ꯁꯤ ꯍꯦꯜꯞ ꯂꯥꯏꯟ ꯈꯔꯁꯨ ꯑꯗꯨꯝ ꯂꯩ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯋꯥꯠꯄ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯃꯅꯨꯡ ꯍꯟꯕ ꯖꯒꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯔꯐ ꯇꯦꯔꯦꯟꯁꯀꯨꯝꯕ ꯑꯣꯏꯕ ꯆꯤꯡ ꯁꯤꯗꯗꯤ ꯈꯤꯇꯪ ꯌꯧꯕꯁꯦ ꯈꯔ ꯌꯥꯝꯅ ꯋꯥꯠꯂꯦꯅ ꯈꯜꯂꯦ ꯑꯦꯋꯦꯔꯅꯦꯁꯁꯨ ꯋꯥꯠꯂꯦ ꯂꯥꯏꯌꯦꯡꯅꯕ ꯗꯣꯛꯇꯔꯁꯨ ꯋꯥꯠꯂꯦ ꯑꯗꯣ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕꯗꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯁ ꯗꯣꯛꯇꯔ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯁ ꯃꯌꯥꯝꯁꯦ ꯑꯣꯚꯔꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯃꯁꯤꯡ ꯋꯥꯠꯂꯦ ꯍꯥꯏ ꯂꯩꯕꯒꯤ ꯆꯥꯡꯁꯤꯗꯀꯣ ꯑꯣꯜꯃꯣꯁ 60-70% ꯋꯥꯠꯂꯦꯅꯗꯤ ꯍꯥꯏꯅꯩ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝꯁꯨ ꯂꯩꯇꯦꯗꯅ ꯂꯩꯇꯦ ꯑꯗꯣ ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯅꯥꯔꯤꯕ ꯆꯥꯡꯁꯦ ꯍꯥꯏꯔꯗꯤ ꯂꯩꯔꯛ ꯈꯨꯗꯤꯡꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯃꯃꯝ ꯂꯩꯕ꯭ꯔꯥ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯊꯣꯛꯅꯕ ꯆꯨꯝꯃꯦ ꯃꯥꯅꯤ ꯌꯥꯝ ꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯦꯟꯇꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯕꯁꯇꯦꯟꯁ ꯑꯦꯗꯤꯛꯁꯟꯗ ꯆꯠꯄ ꯋꯥꯅꯤ ꯋꯦꯔꯦꯁ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀ꯭याꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯕ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯐꯦꯃꯤꯂꯤ ꯏꯁꯨ ꯊꯣꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ even husband and wife ki hꯧꯖꯤꯛꯁꯤ ꯌꯥꯝꯅ easy going ꯁꯨ ꯌꯥꯝ ꯑꯣꯏꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯕꯗꯤ educated ꯑꯣꯏꯕ ꯑꯗꯒꯤ ꯃꯣꯏꯁꯤ well established ꯑꯣꯏꯕ ꯀꯌꯥ ꯑꯃ ꯌꯥꯎꯏ but mental mindset ti manadaba ꯌꯥꯎꯕꯗꯒꯤ problem ꯊꯣꯛꯄ conflict ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ but ꯃꯣꯏꯁꯦ counseling ꯑꯃ ꯆꯠꯄ ꯃꯇꯝꯗ ꯃꯣꯏꯁꯤ ꯏꯀꯥꯏꯕ ꯑꯗꯒꯤ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯗꯨꯒ ꯃꯣꯏꯁꯤ ꯀꯩꯅꯣꯝ ꯑꯣꯏꯅ ꯎꯔꯤꯁꯤ ꯁꯤꯒꯤ barrier ꯑꯃ ꯈꯛꯀꯜꯂ ꯊꯝꯃꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯨ ꯁꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯊꯨꯒꯥꯏꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯃꯁꯨ ꯈꯔ ꯊꯝꯕꯤꯌꯨ ꯍꯥꯏꯕꯗꯤ ꯐꯦꯃꯤꯂꯤꯁꯦ husband and wife ꯃꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯁꯥꯅ ꯈꯪꯅꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯤ ꯏꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯔꯦ ꯃꯥꯏꯟꯁꯦꯠꯁꯦ ꯌꯥꯗ꯭ꯔꯦ ꯀꯥꯎꯟꯁꯤꯂꯤꯡ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯔꯦ ꯈꯪꯉꯤꯅꯤ ꯕꯤꯀꯣꯖ ꯗꯦ ꯑꯥꯔ ꯑꯣꯜ एजुकेटेड ꯑꯗꯨꯅ ꯃꯣꯏꯅꯁꯨ ꯈꯪꯉꯒ ꯃꯣꯏꯁꯦ ꯆꯠꯄ ꯉꯝꯗꯦꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯏꯀꯥꯇ꯭ꯔꯤꯁ ꯑꯃ ꯇꯥꯟꯅꯕꯁꯦ ꯀꯩꯅꯣꯝ ꯑꯣꯏꯅ ꯎꯕꯤꯕꯒꯤ ꯇꯥꯏꯞꯇ ꯆꯠꯄꯅꯤꯅ ꯁꯥꯏꯀꯥꯇ꯭ꯔꯤꯁ ꯍꯥꯏꯒ ꯀꯣꯛ ꯕꯦꯔꯥ ꯂꯩꯕꯗꯨꯗꯪ ꯎꯕꯤꯕꯗꯣ ꯍꯥꯏꯕꯗꯤ ꯀꯥꯎꯟꯁꯤꯂꯤꯡ ꯃꯆꯥ ꯑꯃ ꯇꯧꯕ ꯃꯥꯅ ꯁꯦꯁꯟ ꯑꯃ ꯑꯅꯤ ꯐꯝꯕ ꯃꯇꯝꯗ ꯁꯣꯂꯨꯁꯟ ꯄꯣꯔꯛꯑꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯕ ꯄꯨꯟꯁꯤꯗꯣ ꯉꯁꯥꯏꯒꯤ ꯄꯣꯏꯟꯠ ꯈꯔꯒꯤ ꯄꯔꯁꯦꯟꯇꯦꯖ ꯁꯣꯏꯍꯜꯂꯒ ꯐꯦꯃꯤꯂꯤꯁꯦ ꯑꯗꯨꯝ ꯏꯁꯧ ꯂꯥꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐꯀꯤ ꯔꯤꯂꯦꯁꯟ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯁꯤꯒꯤ ꯃꯇꯥꯡ ꯁꯤꯒꯤ ꯕꯦꯔꯤꯌꯔꯁꯦ ꯀꯃꯥꯏꯅ ꯊꯨꯒꯥꯏꯕ ꯌꯥꯅꯤ ꯃꯁꯤ ꯍꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯄꯦꯁꯤꯐꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯅꯠꯇꯦ ꯑꯣꯚꯔꯑꯣꯜ एवरीवेयर ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯗꯣꯛꯇꯔ ꯎꯅꯔꯨꯕ ꯑꯣꯔ ꯁꯥꯏꯀꯣꯂꯣꯖꯤꯁ ꯎꯅꯔꯨꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯎꯅꯅꯤꯡꯗꯦ ꯌꯥꯝꯕꯅꯀꯣ ꯌꯥꯗ꯭ꯔꯀꯥꯟ ꯆꯠꯄ ꯀꯥꯟꯗꯅꯤ ꯀꯄꯜ ꯀꯥꯎꯟꯁꯤꯂꯤꯡꯅꯦ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯗ ꯗꯤꯚꯣꯔꯁ ꯇꯧꯔꯝꯗꯥꯏꯗ ꯂꯥꯛꯄ ꯉꯥꯛꯇꯅꯦ ꯇꯁꯦꯡꯅ ꯑꯗꯨꯗ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯋꯥꯔꯁ ꯀꯦꯁꯇ ꯀꯥꯟꯗ ꯅꯨꯡꯁꯤꯅꯗ꯭ꯔꯀꯥꯟꯗ ꯐꯨꯅꯗꯣꯔꯤꯀꯥꯟꯗ ꯂꯥꯛꯄꯀꯣ ꯑꯩꯈꯣꯏ ꯃꯥꯡꯗ ꯐꯝꯃꯒꯁꯨ ꯍꯦꯛ ꯎꯄꯥꯏ ꯍꯦꯛ ꯂꯩꯇꯕ ꯅꯨꯡꯁꯤꯅꯔꯛꯇ꯭ꯔꯕ ꯍꯥꯏꯁꯤ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯅꯨꯡꯁꯤꯕꯁꯤ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩꯀꯣ ꯀꯄꯜ ꯀꯥꯎꯟꯁꯤꯂꯤꯡꯗ ꯂꯚ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯣꯔ ꯀꯦꯌꯔ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯩꯔꯤꯈꯩꯗꯤ ꯄꯣꯠꯁꯦ ꯁꯜꯚꯦꯕꯜ ꯍꯥꯏꯗꯤ ꯌꯣꯛꯈꯠꯄ ꯌꯥꯏ ꯂꯩꯔꯛꯇ꯭ꯔꯒꯗꯤ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯉꯟꯇꯥ ꯂꯥꯛꯑꯝꯃꯒꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗꯧꯕ ꯌꯧꯔꯀꯥꯟꯗꯗꯤ ꯃꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯣꯏꯁꯜꯂꯛꯑꯦꯀꯣ ꯑꯃꯅ ꯑꯃ ꯊꯥꯖꯅꯔꯛꯇ꯭ꯔꯦ ꯃꯥꯅ ꯉꯥꯡꯕ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦ ꯃꯃꯥ ꯃꯄꯥꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯃꯌꯥꯝ ꯂꯥꯛꯑꯦ ꯊꯔꯠ ꯄꯥꯔꯇꯤ ꯃꯌꯥꯝ ꯂꯥꯛꯁꯜꯂꯛꯑꯦ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯗꯣꯛꯇꯔ ꯑꯃꯅ ꯃꯣꯏꯒꯤ ꯂꯥꯏꯐꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯣꯏ ꯁꯣꯜꯚ ꯇꯧꯕ ꯍꯥꯏꯁꯦ ꯀꯌꯥ ꯑꯣꯏꯊꯣꯔꯛꯇꯦ ꯑꯗꯨꯅ ꯏꯟꯑꯦꯐꯦꯛꯇꯤቭ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯉꯝꯗꯕ ꯍꯥꯏꯔꯒꯁꯨ ꯃꯣꯏ ꯀꯣꯛꯇ ꯆꯪꯉꯣꯏꯗꯣꯏꯅꯤ ꯀꯣꯛ ꯆꯪꯗꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯋꯥꯏ ꯌꯧꯅ ꯈꯟꯅꯔꯀꯥꯟꯗꯨꯗ ꯅꯪ ꯃꯥꯒꯤ ꯐꯕ ꯌꯦꯡꯉꯣ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯉꯝꯃꯛꯇꯦꯕꯀꯣ ꯑꯗꯨꯅ ꯀꯄꯜ ꯀꯥꯎꯟꯁꯤꯂꯤꯡꯗꯤ ꯃꯦꯟꯂꯤ ꯑꯩꯈꯣꯏꯅ ꯀꯄꯜꯒꯤ ꯀꯟꯐ꯭ꯂꯤꯛꯁꯦ ꯁꯣꯜꯚ ꯇꯧꯕ ꯄ꯭ꯂꯁ ꯃꯣꯏꯁꯦ ꯑꯐꯕ ꯌꯦꯡꯍꯟꯕ ꯄꯣꯖꯤꯇꯤቭ ꯁꯥꯏꯗꯇ ꯄꯣꯔꯛꯄꯁꯤꯅꯦ ꯎꯕ ꯉꯝꯃꯛꯇ꯭ꯔꯒꯗꯤ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯕꯦꯔꯤꯌꯔ ꯀꯩꯗꯧꯕꯩ ꯂꯩꯔꯤꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤ ꯑꯣꯔ ꯀꯣꯛꯀꯤ ꯋꯥ ꯑꯣꯔ ꯏꯃꯨꯡꯒꯤ ꯋꯥ ꯄꯨꯊꯣꯛꯄꯁꯦ ꯃꯤꯅ ꯑꯗꯨꯝ ꯍꯪꯒꯣꯏꯅꯩꯗꯅꯀꯣ ꯏꯀꯥꯏꯅꯕ ꯑꯩꯒꯤ ꯌꯨꯝꯗ ꯃꯦꯕꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯨꯔꯝꯕ ꯌꯥꯏ ꯅꯨꯄꯥꯁꯦ ꯌꯥꯝ ꯑꯣꯠꯂꯝꯕ ꯌꯥꯏ ꯃꯤꯅꯀꯣ ꯅꯨꯄꯤꯒ ꯅꯨꯄꯥꯁꯦ ꯑꯦꯕ꯭ꯌꯨꯁ ꯌꯥꯝ ꯇꯧꯅꯔꯦ ꯍꯥꯏꯔꯒꯁꯨ ꯃꯣꯏ ꯃꯄꯥꯟꯗꯗꯤ ꯁꯨ ꯄꯨꯊꯣꯛꯅꯤꯡꯗꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯄꯤꯛꯄ ꯂꯝꯅꯤ ꯀꯣ ꯄꯥꯈꯠꯄꯁꯨ ꯌꯥꯎꯋꯤ ꯑꯩꯅ ꯎꯅꯔꯤꯕ ꯗꯣꯛꯇꯔꯗꯣ ꯑꯩ ꯏꯃꯥꯟꯅꯕꯤ ꯀꯅꯥꯅꯣꯝ ꯑꯣꯏꯔꯝꯗꯣꯏꯅꯦ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯄꯤꯛꯄ ꯀꯩꯅꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯤꯅ ꯑꯗꯨ ꯃꯥ ꯍꯥꯏꯗꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯑꯅꯤ ꯑꯩꯒꯤ ꯋꯥꯁꯤꯡꯁꯦ ꯑꯁꯤꯁꯨ ꯆꯤꯡꯅꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯊꯦꯔꯥꯄꯤꯁꯁꯤꯡꯁꯨ ꯑꯣꯔ ꯄ꯭ꯔꯦꯛꯇꯤꯁꯅꯔꯁꯤꯡꯁꯨ ꯍꯥꯏꯔꯕꯗ ꯇꯧꯗꯕꯁꯨ ꯅꯠꯇꯦ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯎꯋꯦꯀꯣ ꯋꯥꯔꯤ ꯂꯤꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯠꯇꯕꯗꯤ ꯑꯣꯏꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯀꯣꯟꯐꯤꯗꯦꯟꯁꯤꯌꯦꯜꯂꯤ ꯉꯥꯡꯂꯛꯇꯕ ꯑꯗꯣ ꯑꯁꯨꯝꯕ ꯄꯥꯈꯠꯄ ꯉꯥꯡꯔꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯒꯤꯁꯨ ꯂꯩ ꯑꯗꯒꯤ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯎꯅꯔꯨꯔꯒꯗꯤ ꯑꯩꯁꯦ ꯑꯁꯣꯟꯕ ꯃꯤꯅꯤ
ꯑꯩꯁꯦ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯀꯟꯇ꯭ꯔꯣꯜ ꯂꯩꯇ꯭ꯔꯦ ꯀꯣ ꯀꯟꯇ꯭ꯔꯣꯜ ꯂꯩꯇ꯭ꯔꯦ ꯑꯩꯁꯦ ꯃꯤ ꯑꯃ ꯗꯔꯀꯥꯔ ꯂꯩꯑꯦ ꯀꯩꯗꯧꯕꯩ ꯗꯔꯀꯥꯔ ꯂꯩꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯄꯗꯒꯤ ꯊꯣꯛꯂꯛꯑꯒꯗꯤ ꯑꯩꯁꯦ ꯑꯁꯣꯝꯗ ꯃꯤꯅ ꯍꯟꯈꯤꯗ꯭ꯔꯥ ꯁꯤꯒꯤ ꯏꯀꯥꯏꯕ ꯑꯃꯁꯨ ꯂꯩ ꯁ꯭ꯇꯤꯛꯃꯥ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯉꯁꯥꯏ ꯇꯥꯃꯣꯅ ꯍꯥꯏꯕꯤꯈꯤꯕ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤ ꯍꯥꯏꯔꯒꯗꯤ ꯑꯉꯥꯎꯕꯅꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯎꯕꯀꯣ ꯑꯗꯣ ꯑꯉꯥꯎꯕꯁꯦ ꯇꯁꯦꯡꯒꯤꯗꯤ ꯑꯩꯈꯣꯏ ꯂꯣꯟꯗꯗꯤ ꯑꯉꯥꯎꯕ ꯍꯥꯏꯕꯁꯦ ꯂꯩꯇꯦ ꯑꯅꯥꯕ ꯉꯥꯛꯇꯅꯦ ꯑꯃꯅ ꯁꯤ ꯅꯥꯕ ꯑꯃꯅ ꯁꯤ ꯅꯥꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨꯅ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯍꯥꯏꯔꯒꯗꯤ ꯐꯥꯒꯤ ꯖꯨꯒꯥꯏꯒꯤ ꯑꯣꯏꯅ ꯁꯨꯝ ꯈꯠꯅꯕ ꯁꯤरिꯌꯁ ꯑꯣꯏꯅ ꯂꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯤꯛꯃꯥꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯗꯨꯝ ꯕꯦꯔꯤꯌꯔ ꯑꯣꯏꯗꯣꯏꯅꯦ ꯃꯄꯥꯟꯒꯤꯁꯨꯅꯤ ꯃꯅꯤꯄꯨꯔꯒꯤꯁꯨꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅꯒ ꯀꯩꯁꯨ ꯇꯥꯔꯝꯗꯕ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯡꯖꯥꯏꯇꯤ ꯁ꯭ꯇ꯭ꯔꯦꯁ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯄꯣꯖꯤꯇꯤꯕꯤꯇꯤꯁꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯣꯔ ꯃꯣꯏꯒꯤ ꯃꯁꯥꯁꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯊꯥꯖꯖꯩꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯁꯣꯁꯤꯌꯦꯜ ꯑꯦꯡꯖꯥꯏꯇꯤ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏ ꯐꯅꯌꯥꯝꯁꯨ ꯊꯦꯡꯅꯖꯔꯦ ꯑꯗꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯋꯥꯡꯃꯟꯈꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯀ ꯍꯥꯏꯕ ꯏꯚꯟ ꯃꯥꯒꯤ ꯉꯁꯥꯏ ꯁ꯭ꯇ꯭ꯔꯦꯁ ꯂꯦꯚꯦꯜꯗ ꯋꯥꯡꯃꯟꯗꯅ ꯃꯥꯒꯤ ꯃꯁꯛ ꯃꯆꯨꯒꯤ ꯐꯤꯆꯔꯒ ꯌꯥꯝ ꯀꯥꯏꯔꯛꯄ ꯑꯩꯈꯣꯏꯅ ꯀꯌꯥ ꯑꯃ ꯊꯦꯡꯅꯖꯩ ꯁꯤꯁꯤ ꯀꯣꯃꯟꯂꯤ ꯀꯔꯤꯗꯒꯤ ꯊꯣꯔꯛꯄꯅꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯖꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯟꯐꯤꯗꯦꯟ ꯕꯨꯁ ꯇꯧꯕ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒꯗꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯃꯤꯇꯤꯒꯦꯠ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯊꯥꯖꯖꯕ ꯑꯗꯣ ꯗꯣꯛꯇꯔꯒꯤ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨ ꯈꯔꯗꯪ ꯊꯝꯕꯤꯌꯨ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯍꯥꯏꯁꯦ ꯁꯤꯗ ꯑꯗꯨꯝ ꯐꯥꯔꯁꯇꯒꯤ ꯍꯧꯔꯒꯦꯀꯣ ꯁ꯭ꯇ꯭ꯔꯣꯡ ꯍꯥꯏꯕ ꯋꯥꯔꯗꯁꯦ ꯃꯥꯅꯦ ꯁ꯭ꯇ꯭ꯔꯣꯡ ꯍꯥꯏꯕ ꯍꯥꯏꯁꯦ ꯑꯩꯁꯨ ꯁ꯭ꯇ꯭ꯔꯣꯡꯅꯦ ꯂꯧꯖꯩꯀꯣ ꯏꯁꯥꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯔꯒꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯗꯤ ꯉꯝꯃꯤ ꯀꯣ ꯑꯩ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯔꯨꯒꯦ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗ꯭ꯔꯤ ꯏꯁꯥꯃꯛ ꯑꯣꯏꯔꯒꯁꯨ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯁ꯭ꯇ꯭ꯔꯦꯁꯇꯣ ꯑꯩꯅ ꯄꯨꯕ ꯉꯝꯗ꯭ꯔꯒꯗꯤ ꯁ꯭ꯇ꯭ꯔꯦꯁꯁꯦ ꯃꯤ ꯂꯣꯏ ꯈꯦꯠꯅꯩꯀꯣ ꯇꯥꯃꯣꯅ ꯁꯨꯃꯛ ꯈꯤꯇꯪ ꯁ꯭ꯇ꯭ꯔꯦꯁ ꯑꯃ ꯄꯨꯕ ꯉꯝꯗꯕ ꯌꯥꯏ ꯑꯩꯅ ꯑꯗꯨꯗꯤ ꯍꯦꯟꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯒ ꯇꯥꯃꯣꯒ ꯀꯝꯄꯦꯌꯔ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯄꯤꯛꯅ ꯎꯕꯗꯣ ꯃꯉꯣꯟꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯎꯕ ꯌꯥꯏ ꯃꯗꯨꯃꯛꯅ ꯃꯥ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯤꯒꯤ ꯀꯣꯄꯤꯡ ꯁ꯭ꯀꯤꯜꯁ ꯍꯥꯏꯇꯥꯔꯦ ꯀꯣ ꯀꯣꯄꯤꯡ ꯁ꯭ꯀꯤꯜꯁꯦ ꯑꯃꯨꯛ ꯍꯥꯏꯔꯕꯗꯀꯣ ꯀꯃꯥꯏꯅ ꯂꯥꯛꯑꯦ ꯍꯥꯏꯔꯁꯦꯀꯣ ꯀꯣꯄꯤꯡ ꯁ꯭ꯀꯤꯜꯁꯦ ꯐꯥꯔꯁꯇ ꯅꯪꯅ ꯄꯣꯛꯎꯔꯤꯕ ꯐꯦꯃꯤꯂꯤꯁꯦ ꯀꯣ ꯑꯩꯒ ꯇꯥꯃꯣꯒꯁꯦ ꯇꯣꯉꯥꯟ ꯐꯦꯃꯤꯂꯤ ꯑꯃꯗ ꯄꯣꯛꯑꯦꯀꯣ ꯐꯦꯃꯤꯂꯤ ꯑꯃꯅ ꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯑꯩꯁꯦ ꯌꯣꯛꯄꯤꯔꯛꯑꯦ ꯅꯠꯇ꯭ꯔꯥ ꯑꯋꯥꯠꯄ ꯂꯩꯍꯟꯗꯦ ꯅꯨꯡꯉꯥꯏꯇꯕ ꯂꯩꯍꯟꯗꯦ ꯑꯩꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗ ꯑꯩꯒꯤ ꯈꯟꯕꯤ ꯑꯩꯒꯤ ꯇꯥꯕꯤ ꯀꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯤ ꯑꯗꯒꯤ ꯌꯨꯝꯗ ꯀꯩꯁꯨ ꯈꯠꯅ ꯆꯩꯅꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯁꯕꯁꯇꯥꯟꯁ ꯑꯕ꯭ꯌꯨꯁ ꯂꯩꯇꯦ ꯀꯩꯁꯨ ꯑꯝꯇ ꯂꯩꯇꯦ ꯅꯣꯔꯃꯦꯜ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯇꯤꯄꯤꯀꯦꯜ ꯑꯗꯒꯤ ꯑꯇꯣꯞꯄ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯦ ꯍꯥꯏꯔꯁꯦ ꯑꯩꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯈꯠꯅ ꯆꯩꯅꯕ ꯑꯩꯅ ꯀꯞꯄꯤꯔ ꯂꯥꯎꯔꯤꯔ ꯀꯩꯅꯣꯝ ꯎꯕꯤꯗꯕ ꯀꯣ ꯑꯩ ꯑꯋꯥꯠꯄ ꯇꯥꯕꯤꯗꯕ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯁꯨ ꯇꯥꯕꯤꯗꯕ ꯁꯨꯝꯕ ꯐꯦꯃꯤꯂꯤꯗꯒꯤ ꯂꯥꯛꯄ ꯑꯉꯥꯡ ꯑꯃꯒ ꯌꯥꯝ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯐꯦꯃꯤꯂꯤ ꯑꯃꯗꯒꯤ ꯂꯥꯛꯄ ꯑꯉꯥꯡ ꯑꯃꯒ ꯀꯣꯄꯤꯡ ꯁ꯭ꯀꯤꯜꯁ ꯈꯦꯠꯅꯒꯅꯤ ꯀꯝꯄꯦꯌꯔ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯦꯅ ꯃꯥꯁꯨ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯣ ꯍꯥꯏꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯣꯡ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯕꯖꯦꯛꯇꯤቭꯅꯦ ꯍꯥꯏꯇꯥꯔꯦ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒ ꯃꯤꯅ ꯗꯤꯄ꯭ꯔꯦꯁꯟ ꯀꯣꯛꯄ ꯉꯝꯅꯤ ꯑꯦꯟꯖꯥꯏꯇꯤ ꯀꯣꯛꯄ ꯉꯝꯅꯤ ꯍꯥꯏꯁꯦ ꯃꯤꯊꯅꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗꯀꯣ ꯑꯩꯒ ꯁ꯭ꯇ꯭ꯔꯣꯡꯒ ꯅꯪꯒꯤ ꯁ꯭ꯇ꯭ꯔꯣꯡꯒ ꯃꯥꯟꯅꯗꯕꯅꯤꯅ ꯍꯣꯏ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯀꯟꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯁ꯭ꯇ꯭ꯔꯦꯁꯁꯤꯅ ꯋꯥꯡꯃꯜꯂꯛꯑꯒꯗꯤ ꯐꯅꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯃꯤꯁꯦ ꯇꯨꯈꯤꯕ ꯌꯥꯝ ꯑꯃ ꯎꯏ ꯀꯣ ꯑꯩ ꯃꯅꯥꯛꯇ ꯂꯥꯛꯄꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯄ꯭ꯔꯣꯃꯤꯅꯦꯟ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯕ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕꯀꯣ ꯑꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯌꯥꯝ ꯊꯥꯖꯗꯕ ꯅꯥꯅꯤ ꯍꯥꯏꯁꯦ ꯁ꯭ꯇ꯭ꯔꯣꯡꯒꯤ ꯔꯣꯝꯗ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯕꯨ ꯅꯥꯗꯤ ꯑꯗꯨꯝ ꯅꯥꯏ ꯀꯣ ꯃꯁꯤ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠ ꯑꯣꯐ ꯔꯤꯆ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯄꯣꯠꯁꯦ ꯑꯥꯎꯠꯁꯥꯏꯗ ꯍꯦꯜꯞ ꯑꯃ ꯌꯥꯎꯔꯛꯇꯕ ꯌꯥꯗꯕ ꯑꯁꯤꯗ ꯏꯀꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯁꯝꯇꯥꯏꯝꯁ ꯑꯩ ꯋꯤꯛ ꯑꯣꯏ ꯍꯥꯏꯁꯤꯕꯨ ꯀꯩꯗꯧꯒꯦ ꯃꯤ ꯂꯣꯏ ꯁꯣꯟꯕꯁꯦ ꯑꯗꯨꯝ ꯃꯇꯝ ꯂꯥꯛꯏꯗꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯤꯛꯃꯥ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯤꯛꯃꯥ ꯁꯤꯒꯨꯝꯕ ꯂꯩꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯏꯁꯥ ꯏꯁꯥꯗ ꯊꯣꯛꯑꯒ ꯀꯃꯥꯏꯅ ꯑꯣꯚꯔꯀꯝ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯑꯦꯋꯦꯔꯅꯦꯁ ꯑꯃ ꯑꯣꯏꯅ ꯑꯦꯗꯚꯥꯏꯁ ꯑꯃꯇꯪꯒ ꯊꯝꯕꯤꯌꯨ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯂꯣꯠꯁꯤꯟꯈꯤꯕꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯡꯖꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯥ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯀꯌꯥ ꯑꯃꯁꯨ ꯃꯥꯡꯉꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯤꯛꯀꯤ ꯑꯦꯛꯖꯥꯝꯄꯜꯗ ꯄ꯭ꯔꯣꯃꯤꯖꯤꯡ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯋꯦꯜ ꯑꯦꯖꯨꯀꯦꯇꯦꯠ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦꯁ ꯑꯣꯏꯔꯕ ꯀꯌꯥ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯅ ꯑꯗꯣ ꯉꯁꯥꯏ ꯃꯥꯒꯤ ꯄꯔꯁꯅꯦꯜ ꯃꯥꯅ ꯄꯨꯁꯤꯜꯂꯀꯥꯟꯗ ꯃꯥꯅ ꯉꯁꯥꯏ ꯑꯗꯣ ꯑꯣꯚꯔꯀꯝ ꯇꯧꯕ ꯉꯝꯗꯕꯗꯒꯤꯅꯤ ꯃꯥꯅ ꯁꯣꯏꯊꯔꯛꯏꯗꯨ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗꯒꯤ ꯁꯄꯣꯔꯠ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯐ꯭ꯔꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯀꯥꯏꯍꯟꯗꯕ ꯁ꯭ꯇꯤꯛꯃꯥꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯝ ꯐꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯐ ꯀꯌꯥ ꯑꯃ ꯀꯟꯕꯁꯨ ꯉꯝꯗꯣꯏꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯔꯁꯅꯦꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯇꯤꯛꯃꯥꯁꯦ ꯂꯩꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯣꯚꯔꯀꯝ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯦꯗꯚꯥꯏꯁꯇꯨꯃꯒ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯏꯁ ꯑꯃꯁꯨ ꯊꯝꯕꯤꯌꯨ ꯁ꯭ꯇꯤꯛꯃꯥꯁꯦ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯗ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯐꯥꯔꯁꯂꯤ ꯗꯣꯛꯇꯔꯗ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯀꯩꯁꯨꯝꯗꯤ ꯀꯥꯏꯗꯦ ꯗꯣꯛꯇꯔ ꯂꯥꯛꯄꯁꯨ ꯀꯣ ꯑꯗ ꯑꯌꯥꯝꯕ ꯃꯤꯅꯗꯤ ꯂꯥꯛꯑꯣꯏ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯔꯤ ꯁꯥꯗꯣꯛꯄꯤꯌꯣꯕ ꯑꯦꯅꯤ ꯋꯥꯟ ꯑꯣꯏꯁꯅꯨ ꯊꯥꯖꯕ ꯃꯤ ꯑꯃꯗꯀꯣ ꯂꯣꯏꯅꯃꯛ ꯁꯥꯎ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯃꯁꯤ ꯃꯤꯁꯤ ꯑꯃꯗ ꯑꯩꯒꯤ ꯐꯕ ꯈꯜꯂꯤ ꯍꯥꯏꯕ ꯃꯤꯁꯦ ꯋꯥꯔꯤ ꯁꯥꯗꯣꯛꯄꯁꯤ ꯀꯥꯟꯅꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯥꯅ ꯅꯉꯣꯟꯗ ꯌꯥꯝ ꯑꯦꯗꯚꯥꯏꯁ ꯑꯐꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ
ꯂꯣꯟꯁꯜ ꯂꯩꯔꯝꯕ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯔꯛꯄꯅꯦꯕ ꯀꯣ ꯀꯩꯅꯣꯝꯃ ꯀꯟꯚꯔꯖꯦꯁꯟ ꯂꯥꯏꯠ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯂꯥꯏꯠ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒꯤ ꯁꯥꯏꯗꯇ ꯀꯟꯚꯔꯖꯦꯁꯟ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯀꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯎꯄꯥꯏ ꯊꯤꯔꯛꯀꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯋꯥ ꯑꯃꯁꯨ ꯇꯥꯔꯛꯀꯅꯤ ꯁꯨꯇꯧ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯅ ꯈꯜꯂꯤꯗꯨꯗ ꯆꯨꯝꯃꯦ ꯑꯩꯅ ꯈꯜꯂꯤꯁꯤꯗ ꯆꯨꯝꯃꯒꯅꯤ ꯑꯩꯅ ꯐꯔꯔꯣꯏ ꯍꯥꯏ ꯄꯣꯠꯁꯦ ꯑꯗꯨꯝ ꯐꯔꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯅꯦꯒꯦꯇꯤቭꯅꯦ ꯈꯜꯂꯤꯕꯁꯦ ꯑꯗꯨꯝ ꯅꯦꯒꯦꯇꯤቭꯅꯦ ꯈꯜꯂ ꯂꯩꯔꯅꯤꯀꯣ ꯑꯗꯨꯅ ꯀꯅꯥꯅꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕ ꯑꯦꯅꯤ ꯋꯥꯟ ꯑꯣꯏꯕ ꯌꯥꯏꯀꯣ ꯏꯃꯥ ꯏꯄꯥ ꯑꯣꯏꯕ ꯌꯥꯏ ꯐ꯭ꯔꯦꯟꯁ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯋꯥꯟ ꯃꯥꯅ ꯊꯥꯖꯖꯕꯁꯦ ꯑꯗꯣ ꯁꯣꯁꯤꯌꯦꯜꯒꯤ ꯑꯣꯏꯅ ꯀꯩ ꯍꯥꯏꯔꯨꯔꯅꯤ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯂꯥꯎ ꯂꯩꯔꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯅꯤꯀꯣ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯃꯤ ꯑꯃꯇ ꯊꯦꯡꯅꯗ꯭ꯔꯤ ꯁꯤ ꯃꯉꯥꯏꯔꯦ ꯑꯩ ꯅꯨꯡꯉꯥꯏ ꯁꯤ ꯑꯩꯕꯨ ꯅꯨꯡꯉꯥꯏ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯀꯩꯁꯨ ꯊꯦꯡꯅꯗ꯭ꯔꯤꯀꯣ ꯏꯁꯥꯃꯛꯁꯨ ꯇꯥꯃꯣꯒꯤꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯤꯔꯨꯕ ꯀꯥꯟꯗꯀꯣ ꯀꯩꯒꯤꯅꯣ ꯍꯦ ꯅꯪꯕꯨ ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯦ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠꯇꯣ ꯈꯟꯖꯜꯂꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣꯝꯇ ꯐꯝꯃꯒ ꯑꯩ ꯆꯣꯏꯁ ꯑꯣꯏꯅ ꯈꯟꯖꯜꯂꯒꯦ ꯍꯥꯏꯕꯁꯦ ꯃꯤ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯑꯩ ꯉꯁꯤ ꯐꯝꯃꯒ ꯄꯨꯡ ꯑꯃ ꯈꯜꯂꯒꯦ ꯀꯅꯥꯝ ꯂꯩꯔꯝꯃꯣꯏꯕꯀꯣ ꯀꯟꯇ꯭ꯔꯣꯜ ꯉꯝꯃꯛꯇꯕꯩꯅꯦꯕ ꯅꯪꯒꯤ ꯑꯦꯗꯚꯥꯏꯁ ꯈꯟꯖꯜꯂꯨꯅꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯇꯨꯅ ꯃꯥ ꯐꯕ ꯉꯝꯃꯝꯃꯒꯗꯤ ꯃꯥ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯃꯣꯏꯕ ꯑꯦꯗꯚꯥꯏꯁ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦꯀꯣ ꯇꯥꯕꯤꯕꯁꯦ ꯇꯥꯕꯤꯕ ꯇꯥꯛꯄ ꯅꯠꯇꯕ ꯁꯣꯝꯁꯦ ꯑꯣꯖꯥ ꯅꯠꯇꯦꯕ ꯑꯃꯔꯣꯝꯗꯀꯣ ꯇꯥꯛꯄꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦꯕꯀꯣ ꯃꯨꯟꯅ ꯇꯥꯕꯤꯕ ꯃꯤꯁꯤꯅ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣꯀꯣ ꯁꯦꯌꯔ ꯇꯧꯕꯁꯦ ꯇꯥꯛꯁꯜꯂꯒꯗꯤ ꯃꯥꯅ ꯉꯥꯡꯒꯦꯅ ꯈꯜꯂꯝꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯃꯔꯛꯇꯨꯗ ꯊꯠꯈ꯭ꯔꯅꯤ ꯂꯤꯃꯤꯠ ꯇꯧꯈ꯭ꯔꯅꯤꯀꯣ ꯇꯥꯛꯑꯕꯅꯤꯅ ꯏꯀꯥꯏꯔꯛꯄ ꯑꯃꯁꯨ ꯐꯥꯎꯔꯛꯀꯅꯤ ꯃꯥ ꯍꯥꯏꯁꯤꯅ ꯆꯨꯝꯃꯖꯥꯠꯂꯥ ꯑꯣꯔ ꯃꯥꯅ ꯑꯩꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯦꯗꯚꯥꯏꯁꯁꯦ ꯑꯗꯨꯅꯤ ꯇꯥꯕꯤꯕ ꯑꯗꯒꯤ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯅꯣꯛꯅꯕꯤꯗꯕ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯣꯛꯇꯔ ꯆꯠꯂꯦ ꯍꯥꯏ ꯀꯥꯟꯗ ꯑꯉꯥꯎꯕꯁꯤꯕꯨ ꯍꯥꯏꯕꯤꯗꯕ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯕꯅꯤꯅꯀꯣ ꯏꯁꯥꯒꯤ ꯋꯥꯕꯗꯣ ꯅꯤꯡꯁꯤꯡꯉꯒ ꯃꯥꯁꯨ ꯑꯩꯗꯧꯅ ꯑꯗꯨꯝ ꯋꯥꯔꯝꯒꯅꯤꯁꯦ ꯈꯟꯕ ꯑꯩꯅ ꯏꯁꯥ ꯆꯤꯡꯈꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯃꯥꯗꯤ ꯆꯤꯡꯈꯠꯄ ꯉꯝꯅꯤ ꯍꯥꯏꯕ ꯀꯩꯁꯨꯝ ꯂꯩꯇꯦ ꯃꯤ ꯂꯣꯏ ꯈꯦꯠꯅꯩꯁꯦ ꯑꯁꯤ ꯈꯪꯕꯤꯕ ꯁꯣꯁꯤꯌꯦꯜꯒꯤ ꯍꯥꯏꯔꯒꯗꯤꯀꯣ ꯁꯤ ꯃꯉꯥꯏꯔꯦ ꯃꯥꯅꯤ ꯌꯥꯝ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯤꯒꯃꯥꯁꯦ ꯂꯩꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯌꯥꯕꯁꯤ ꯃꯥꯒꯤ ꯅꯤꯌꯔ ꯑꯦꯟ ꯗꯤꯌꯔ ꯋꯥꯟꯁꯇ ꯁꯤꯌꯔ ꯇꯧꯕꯤꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯥꯕꯤꯕꯗꯨꯅ ꯐꯖꯅ ꯇꯥꯕꯤꯕ ꯑꯗꯨꯒ ꯃꯥꯒꯤꯗꯨꯃ ꯈꯤꯇꯪ ꯐꯖꯕ ꯐꯤꯗꯕꯦꯛ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯀꯩꯅꯣ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯇꯥꯕꯤꯔꯒ ꯑꯦꯛꯇꯤቭ ꯂꯤꯁꯅꯤꯡ ꯀꯧꯏ ꯃꯁꯦ ꯃꯨꯟꯅ ꯇꯥꯕ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯦꯅꯀꯣ ꯊꯠꯄꯩ ꯃꯍꯨꯠꯇ ꯃꯔꯛ ꯊꯠꯄ ꯌꯥꯝ ꯍꯣꯠꯅꯩꯗꯅ ꯑꯩꯈꯣꯏꯁꯦ ꯃꯥꯅꯤ ꯑꯗꯨ ꯇꯧꯕꯤꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯀꯌꯥ ꯑꯃꯁꯨ ꯇꯧꯕꯤꯕ ꯐꯦꯃꯤꯂꯤꯕꯨ ꯑꯣꯏꯔꯣ ꯃꯥꯒꯤ ꯔꯤꯂꯦꯇꯤꯚꯁꯄꯨ ꯑꯣꯏꯔꯣ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯕꯨ ꯑꯣꯏꯔꯣ ꯃꯥꯅ ꯊꯥꯖꯖꯕꯗꯣ ꯃꯥꯅ ꯁꯤꯌꯔ ꯇꯧꯕꯤꯕꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯑꯗꯨꯝ ꯊꯥꯖꯕꯗꯣ ꯁꯤꯌꯔ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯅꯠꯇ꯭ꯔꯥ ꯑꯦꯠꯂꯤꯁ ꯃꯥꯒꯤ ꯀꯩꯅꯣꯗꯨꯃ ꯂꯥꯏꯠ ꯑꯣꯏꯔꯛꯇꯣꯏꯅꯤ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯐꯦꯃꯤꯂꯤꯗꯁꯨ ꯃꯥꯅ ꯐꯦꯃꯤꯂꯤꯁꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡ ꯑꯣꯏꯅꯔꯒ ꯁꯤꯌꯔ ꯇꯧꯅꯕ ꯀꯌꯥ ꯐꯦꯃꯤꯂꯤ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯖꯔቬꯇꯤቭ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯑꯣꯏꯇꯥꯔꯁꯨ ꯋꯥꯔꯤ ꯌꯥꯝ ꯉꯥꯡꯅꯗꯕ ꯁꯤꯌꯔ ꯇꯧꯅꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯏꯔꯦꯁꯄꯦꯛꯇꯤꯞ ꯑꯣꯐ ꯑꯦꯅꯤ ꯀꯦꯇꯦꯒꯣꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯥꯖꯖꯕ ꯃꯤꯗꯨꯗ ꯁꯤꯌꯔ ꯇꯧꯕꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯒꯗꯕ ꯃꯤꯗꯨꯅꯁꯨ ꯐꯖꯅ ꯇꯥꯕꯤꯕꯁꯤꯃ ꯃꯔꯨ ꯑꯣꯏ ꯁꯤꯒꯤ ꯁꯞꯄꯣꯔꯠꯁꯤꯃ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯦꯠꯂꯤꯁ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔꯗꯤ ꯑꯩꯈꯣꯏꯅꯁꯨ ꯁꯞꯄꯣꯔꯠ ꯐꯪꯅꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤꯒꯤꯁꯤ ꯌꯥꯝꯅꯁꯨ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯈꯪꯗꯕ ꯊꯥꯖꯗꯅ ꯍꯦꯛꯇ ꯑꯣꯏꯔꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯐꯦꯃꯤꯂꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯦꯗꯤꯛꯁꯟ ꯂꯥꯛꯄ ꯑꯣꯔ ꯃꯥꯒꯤ ꯁꯝꯊꯤꯡ ꯃꯥꯒꯤ ꯀꯩꯅꯣꯃ ꯕꯤꯍꯦꯕꯤꯌꯔ ꯆꯦꯟꯖ ꯂꯥꯛꯄ ꯁꯨꯝꯕ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯐꯦꯃꯤꯂꯤꯁꯤ ꯄꯦꯔꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯠꯁꯤꯟꯕꯤꯕ ꯑꯗꯨꯒ ꯂꯣꯠꯁꯤꯟꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀꯁꯨ ꯄꯦꯔꯦꯟꯁꯁꯤꯗꯁꯨ ꯃꯥꯗꯔꯒꯤ ꯔꯣꯜ ꯐꯥꯗꯔꯒꯤ ꯔꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯩꯁꯥ ꯃꯥꯗꯔꯗ ꯍꯦꯛꯇ ꯕ꯭ꯂꯦꯝꯁꯦ ꯆꯥꯗꯤ ꯆꯥꯏꯀꯣ ꯑꯗꯣ ꯃꯥꯗꯔꯁꯤꯅꯁꯨ ꯍꯦꯟꯅ ꯑꯦꯇꯥꯆꯃꯦꯟ ꯂꯩꯕꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯃꯣꯏꯅ ꯈꯤꯇꯪ ꯑꯦꯛꯖꯦꯝꯁꯟ ꯈꯔ ꯄꯤꯕ ꯀꯌా ꯑꯃ ꯌꯥꯎꯏꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯅ ꯀꯨꯞꯁꯜꯂꯒ ꯊꯝꯕꯁꯤꯒꯤ ꯑꯩꯈꯣꯏ ꯐꯅꯌꯥꯝꯁꯨ ꯎꯔꯦ ꯁꯣꯁꯥꯏꯇꯤꯗ ꯀꯨꯞꯁꯜꯂꯨꯕꯗꯒꯤ ꯑꯉꯥꯡꯁꯦ ꯈꯤꯇꯪꯈꯛ ꯀꯩꯅꯣ ꯇꯧꯔꯝꯒꯗꯕꯗꯣ ꯐꯅ ꯃꯥꯡꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯐꯦꯃꯤꯂꯤꯁꯤꯡꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯞꯄꯣꯔꯠ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯀꯩꯅꯣꯕꯨꯗꯤ ꯊꯝꯕꯤꯔꯦ ꯍꯥꯏꯕꯗꯤ ꯗꯣꯛꯇꯔꯗ ꯆꯠꯄꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯦꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯗꯔꯀꯥꯔ ꯂꯩꯔꯗꯤ ꯂꯥꯛꯄꯅꯗꯤ ꯐꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠ ꯑꯃꯗꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯐꯍꯟꯅꯤꯡꯉꯒ ꯑꯁꯣꯏꯕꯁꯤ ꯂꯩꯔꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯗ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯊꯣꯛꯄꯤꯅꯤꯡꯉꯤ ꯐꯦꯃꯤꯂꯤꯒꯤ ꯔꯣꯜꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎ ꯂꯩꯈ꯭ꯔꯦꯀꯣ ꯇꯥꯃꯣ ꯉꯁꯥꯏ ꯍꯥꯏꯕ ꯀꯨꯞꯁꯟꯕ ꯀꯣ ꯐꯦꯃꯤꯂꯤꯁꯦ ꯑꯦꯛꯁꯇ꯭रीम ꯀꯦꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯕꯦꯂꯦꯟꯁ ꯄꯨ ꯇꯥꯕꯅꯤꯀꯣ ꯑꯃꯅ ꯂꯣꯞꯁꯟꯕ ꯀꯨꯞꯁꯟꯕ ꯍꯥꯏꯁꯦ ꯁꯝꯇꯥꯏꯝꯁ ꯏꯚꯟ ꯑꯩꯒꯤ ꯏꯆꯥꯁꯤꯒꯤ ꯅꯤꯁꯥꯁꯦ ꯄꯤꯁꯜꯂ ꯊꯝꯕꯁꯨ ꯌꯥꯎꯋꯦ ꯏꯔꯥꯡ ꯊꯣꯛꯇꯕ ꯍꯥꯏꯅꯀꯣ ꯏꯃꯨꯡꯁꯤꯗ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯍꯥꯏꯅ ꯕꯟꯒ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯒ ꯂꯩꯁꯜꯂ ꯊꯝꯕꯒꯨꯝꯕ ꯀꯣ ꯑꯣꯔ ꯏꯚꯟ ꯄꯩꯁꯥ ꯄꯤꯕꯤꯕꯒꯨꯝꯕ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯂꯩꯅꯕ ꯑꯉꯥꯡꯁꯦ ꯋꯥꯗꯅꯕ ꯀꯥꯏꯅ ꯈꯜꯂꯒ ꯁꯤꯅ ꯌꯥꯝꯅ ꯄꯔꯃꯤꯁꯤꯞ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯐꯠꯇꯦ ꯑꯗꯒꯤ ꯑꯗꯔ ꯑꯦꯛꯁꯇ꯭रीम ꯀꯦꯁꯇ ꯌꯥꯝ ꯐꯠꯇꯕ ꯐꯦꯃꯤꯂꯤ ꯍꯥꯏꯒꯗ꯭ꯔꯥ
ꯑꯉꯥꯡꯁꯤ ꯑꯋꯥꯕꯁꯤ ꯎꯗꯕ ꯍꯣꯏ, ꯆꯩꯗ ꯆꯩꯕꯀꯣ ꯎꯝ. ꯅꯪꯗꯤ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯅꯤꯁꯥ ꯆꯥꯔꯦ ꯃꯥꯡꯉꯕꯅꯤ ꯅꯪꯗꯤ ꯁꯤꯖꯈ꯭ꯔꯣ ꯀ ꯍꯥꯏꯕꯁꯨ ꯁꯤꯖꯈ꯭ꯔꯣ ꯌꯥꯎꯏ ꯍꯣꯏ ꯅꯪ ꯄꯣꯛꯄꯩ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯁꯤꯈꯤꯕꯅ ꯐꯕꯅꯤ ꯅꯪꯗꯤꯒ ꯍꯥꯏꯕꯤꯕ ꯏꯃꯨꯡꯁꯦ ꯅꯪꯅ ꯆꯦꯟꯊꯔꯦ ꯀꯥꯏꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯕ꯭ꯂꯦꯝ ꯇꯧꯕꯤꯕꯀꯣ ꯁꯤꯁꯨ ꯌꯥꯝ ꯑꯦꯛꯁꯇ꯭ꯔꯤꯝ ꯀꯦꯁꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯐꯦꯃꯤꯂꯤꯁꯦ ꯃꯔꯛꯇ ꯕꯦꯂꯦꯟꯁ ꯇꯧꯔ ꯂꯩꯇꯥꯔꯦ ꯁ꯭ꯇ꯭ꯔꯤꯛꯇꯤ ꯑꯣꯏꯕ ꯍꯣꯏ ꯀꯣ ꯃꯉꯣꯟꯗ ꯂꯥꯏꯅꯗꯤ ꯁꯕꯁꯇꯥꯟꯁꯁꯦ ꯐꯪꯍꯟꯕꯒꯗꯤ ꯅꯠꯇꯕ ꯆꯩꯕꯗꯤ ꯅꯠꯇꯕ ꯍꯣꯏ ꯀꯣ ꯑꯗꯨꯝ ꯊꯦꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯒꯤ ꯑꯋꯥꯕꯁꯨ ꯉꯁꯥꯏꯒꯤ ꯁꯕꯁꯇꯥꯟꯁꯁꯦ ꯀꯃꯥꯏꯅ ꯌꯨꯁ ꯇꯧꯔꯛꯈꯤꯅꯣꯁꯨ ꯈꯪꯕꯤꯕ ꯃꯨꯟꯅꯀꯣ ꯑꯗꯩ ꯀꯃꯥꯏꯅ ꯁꯁꯇꯦꯟ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯦ ꯍꯣꯏ ꯍꯣꯏ ꯑꯍꯥꯟꯕꯗ ꯌꯨꯁ ꯇꯧꯔꯒ ꯁꯁꯇꯦꯟ ꯇꯧꯕꯒꯤ ꯔꯤꯖꯟ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯍꯣꯏ ꯑꯌꯥꯝꯕꯅ ꯍꯣꯏ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕꯁꯦ ꯑꯣꯏꯒꯜꯂꯤꯗꯅ ꯃꯥꯅꯤ ꯑꯗꯩ ꯃꯥꯒꯤ ꯁꯪꯒꯗ ꯁꯣꯏꯔꯛꯏꯕ꯭ꯔꯥ ꯃꯥꯅꯤ ꯅꯠꯇ꯭ꯔꯥ ꯀꯃꯥꯏꯅ ꯑꯩꯁꯦ ꯍꯦꯜꯞ ꯇꯧꯁꯤꯒꯦ ꯁꯪꯒꯁꯦ ꯂꯥꯞꯊꯣꯛꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯅ ꯃꯥꯒꯤ ꯁꯪꯒꯗ ꯊꯥꯖꯔꯤꯕꯁꯦ ꯐꯦꯃꯤꯂꯤꯗ ꯊꯥꯖꯍꯟꯕ ꯇꯥꯕꯅꯦ ꯍꯣꯏ ꯍꯣꯏ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯑꯉꯥꯡꯁꯤ ꯐꯅꯌꯥꯝ ꯃꯥꯡꯉꯁꯨ ꯃꯃꯥꯟꯅꯕꯗꯤ ꯀꯥꯏꯅꯧ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯂꯩ 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 ꯅꯠꯇ꯭ꯔꯥ ꯃꯃꯥꯟꯅꯕꯁꯤꯅ ꯍꯦꯟꯅ ꯂꯨꯔꯦꯅ ꯈꯟꯕ ꯃꯥꯅꯤ ꯑꯗꯨ ꯀꯩꯗꯧꯕꯩ ꯈꯜꯂꯤꯅꯣ ꯅꯪꯅ ꯐꯖꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯥ ꯑꯉꯥꯡꯁꯤꯒꯤ ꯋꯥꯁꯦ ꯆꯩꯕꯔꯣꯝꯗ ꯍꯥꯟꯅ ꯆꯠꯂꯕ꯭ꯔꯥ ꯀꯝꯃꯨꯅꯤꯀꯦꯁꯟꯗꯣꯀꯣ ꯃꯥꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯃꯔꯣꯝꯗ ꯄꯨꯁꯜꯂꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯇꯥꯕꯤꯕ ꯃꯥꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯃꯥꯅ ꯁꯣꯏꯈ꯭ꯔꯤꯁꯤ ꯀꯩꯅꯣ ꯇꯥꯕꯤꯕ ꯑꯗꯨꯒ ꯑꯦꯗꯤꯛꯁꯟ ꯍꯥꯏꯕꯁꯦ ꯖꯔꯅꯤ ꯑꯃꯅꯦ ꯍꯣꯏ ꯍꯣꯏ ꯑꯍꯥꯟꯕꯗ ꯗꯣꯛꯇꯔ ꯑꯃꯅ ꯄꯨꯁꯜꯂꯧꯔꯒ ꯑꯗꯨꯗ ꯇꯣꯛꯅꯤ ꯍꯥꯏꯕ ꯁꯣꯏ ꯂꯩꯇꯦ ꯔꯤꯂꯦꯞꯁꯀꯤ ꯆꯥꯟꯁꯁꯦ ꯑꯩꯈꯣꯏ 70-80%ꯅꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯗꯤ ꯇꯣꯛꯎꯔꯣꯏꯗꯒ ꯍꯜꯂꯛꯄꯁꯦ ꯃꯥꯅꯤ ꯁꯣꯝꯅꯁꯨ ꯇꯥꯃꯣꯏꯅꯁꯨ ꯇꯥꯕꯤꯔꯝꯅꯤꯀꯣ ꯃꯥꯅꯤ ꯍꯟꯖꯟ ꯍꯟꯖꯟ ꯔꯤꯍꯦꯞ ꯁꯦꯟꯇꯔ ꯆꯠꯂꯦ ꯃꯥꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅꯤ ꯃꯁꯤ ꯇꯣꯞ ꯇꯣꯞꯄ ꯀꯩꯅꯣ ꯅꯠꯇꯦ ꯍꯣꯏ ꯍꯧꯅꯁꯥꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯔꯤꯂꯦꯞꯁ ꯌꯥꯝ ꯇꯥꯒꯜꯂꯦ ꯃꯁꯦ ꯑꯍꯥꯟꯕꯗ ꯑꯦꯗꯤꯛꯁꯟ ꯇꯥꯈꯤꯕ ꯃꯤꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯍꯣꯏ ꯁꯤꯁꯨ ꯑꯗꯨꯝ ꯁꯦꯝ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯈꯠꯅꯕ ꯌꯨꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯃꯥꯁꯦ ꯇꯣꯛꯑꯝꯃꯒꯁꯨ ꯍꯜꯂꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦ ꯔꯤꯂꯦꯞꯁ ꯇꯧꯕꯒꯤ ꯆꯥꯟꯁꯁꯦ ꯀꯣ ꯁꯦꯀꯦꯟꯂꯤ ꯁꯕꯁꯇꯥꯟꯁꯃꯛꯀꯤ ꯃꯒꯨꯟ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯃꯥꯒꯤ ꯌꯥꯝꯅ ꯑꯦꯗꯤꯛꯁꯟ ꯄꯨꯕꯒꯤ ꯃꯒꯨꯟꯁꯦ ꯁꯤꯅꯁꯨ ꯑꯗꯨꯝ ꯔꯤꯂꯦꯞꯁ ꯇꯥꯍꯟꯅꯤꯡꯕ ꯑꯗꯨꯅ ꯔꯤꯂꯦꯞꯁ ꯇꯥꯕꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯃꯨꯛꯇꯪꯗ ꯇꯣꯛꯄꯁꯦ ꯑꯩ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯑꯣꯏꯁꯨ ꯍꯣꯏ ꯍꯣꯏ ꯑꯣꯏꯔꯣꯏ ꯂꯩꯕꯨꯗꯤ ꯂꯩ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯐꯦꯃꯤꯂꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯆꯪꯉꯦ ꯍꯣꯏ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯂꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯁꯞꯄꯣꯔꯇꯤቭ ꯑꯣꯏꯕ ꯐꯦꯃꯤꯂꯤꯗꯗꯤ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯗꯤ ꯑꯃꯨꯛ ꯊꯨꯅ ꯐꯩ ꯑꯗꯨ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯨꯝ ꯑꯣꯏꯔꯒꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯔꯤꯂꯦꯞꯁ ꯇꯥꯒꯜꯂꯦ ꯑꯗꯨꯅ ꯔꯤꯂꯦꯞꯁ ꯇꯥꯀꯥꯟꯗ ꯁꯥꯎꯕꯅ ꯌꯥꯝ ꯁꯥꯎꯅꯤꯡꯅꯤꯀꯣ ꯑꯣꯕꯤꯌꯁꯂꯤ ꯑꯩꯅ ꯋꯥꯅ ꯄꯩꯁꯥ ꯆꯪꯉꯒ ꯑꯩ ꯏꯆꯥ ꯑꯣꯔ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯔ ꯁꯝꯋꯥꯟ ꯊꯥꯖꯜꯂꯨꯔꯀꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯄ ꯇꯧꯒꯦ ꯍꯥꯏꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯕꯅꯦ ꯍꯣꯏ 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 ꯑꯗꯨꯕꯨ ꯁꯥꯎꯕꯁꯦ ꯈꯤꯇꯪ ꯍꯟꯊꯔꯒ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯔꯤ ꯐꯦꯛꯇꯔꯁꯅꯣ ꯑꯗꯨꯅ ꯐꯥꯔꯁꯂꯤ ꯃꯣꯇꯤꯚꯦꯁꯟ ꯄꯦꯁꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯀꯣ ꯍꯣꯏ ꯍꯣꯏ ꯃꯣꯇꯤꯚꯦꯁꯟꯁꯦ ꯐꯥꯔꯁꯇꯗꯤ ꯌꯥꯝ ꯃꯥꯟꯕꯅꯦ ꯂꯥꯛꯑꯦꯅ ꯇꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯍꯣꯏ ꯇꯣꯛꯅꯤꯡꯕꯗꯤ ꯁꯣꯏ ꯑꯣꯏꯒꯟꯗꯦ ꯅꯠꯇ꯭ꯔꯥ ꯇꯣꯛꯅꯤꯡ ꯇꯥꯔꯒꯁꯨ ꯃꯣꯏꯗ ꯇꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯏꯁꯥꯅ ꯇꯣꯛꯀꯦꯗꯤ ꯈꯜꯂꯒ ꯁ꯭ꯀꯨꯜ ꯑꯩꯒꯤ ꯂꯩꯁꯜꯂꯒ ꯇꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯩꯒꯤ ꯀꯝꯄꯅꯤ ꯆꯞ ꯃꯥꯟꯅꯔꯤ ꯃꯥꯅꯤ ꯏꯃꯥꯟꯅꯕ ꯆꯞ ꯃꯥꯟꯅꯕ ꯄꯨꯜꯂꯤ ꯀꯟꯗꯤꯁꯟ ꯆꯞ ꯃꯥꯟꯅꯔꯤ ꯃꯥꯅꯤ ꯇꯣꯛꯀꯦ ꯍꯥꯏꯔꯒꯁꯨ ꯆꯤꯟꯅ ꯍꯥꯏꯔꯒ ꯑꯦꯛꯇꯤꯚꯂꯤ ꯇꯧꯗ꯭ꯔꯒꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯔꯤꯂꯦꯞꯁ ꯇꯥꯏꯁꯤ ꯃꯔꯝꯁꯦ ꯅꯩꯅꯕꯤꯕ ꯄꯦꯁꯦꯟ ꯃꯁꯥꯅꯁꯨ ꯇꯣꯛꯅꯤꯡꯕ ꯐꯥꯔꯁꯂꯤ ꯍꯣꯠꯅꯕ ꯇꯣꯛꯅꯕꯀꯣ ꯃꯥꯅꯕꯨ ꯇꯣꯛꯅꯤꯡꯗ꯭ꯔꯒꯗꯤ ꯎꯄꯥꯏꯗꯤ ꯀꯌꯥ ꯍꯣꯏ ꯂꯩꯇꯦ ꯍꯣꯏ ꯃꯥꯅꯤ ꯑꯗꯨꯕꯨ ꯇꯣꯛꯅꯤꯡꯗꯕ ꯍꯥꯏꯁꯦ ꯔꯤꯖꯟ ꯈꯔ ꯂꯩꯕꯩꯅꯤ ꯍꯣꯏ ꯍꯣꯏ ꯇꯣꯛꯄ ꯉꯝꯗꯕꯒꯤ ꯑꯗꯣ ꯉꯥꯎꯁꯟꯅꯕꯅꯤ ꯈꯟꯗꯕꯗ ꯉꯝꯗꯕꯅꯦꯅ ꯈꯟꯕꯤꯔꯕ ꯍꯣꯏ ꯑꯗꯨꯒꯗꯤ ꯈꯤꯇꯪ ꯑꯦꯄ꯭ꯔꯣꯆꯁꯦ ꯈꯦꯠꯅꯔꯛꯀꯅꯤ ꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯐꯦꯃꯤꯂꯤ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯍꯣꯏ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕꯗꯒꯤ ꯍꯣꯏ ꯄꯔꯃꯤꯁꯤꯚ ꯑꯣꯏꯕꯒꯤ ꯃꯔꯛꯁꯦ ꯕꯦꯂꯦꯟꯁꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ ꯕꯦꯂꯦꯟꯁ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ ꯕꯦꯂꯦꯟꯁꯁꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗ ꯍꯦꯛꯇ ꯊꯤꯅ ꯆꯩꯕ ꯍꯥꯏꯁꯤꯒꯤꯁꯨ ꯃꯥꯡꯖꯕ ꯀꯌꯥ ꯑꯃ ꯂꯩ ꯅꯠꯇ꯭ꯔꯥ ꯃꯥꯡꯖꯕ ꯂꯩ ꯄ꯭ꯂꯁ ꯐꯦꯃꯤꯂꯤ ꯃꯁꯥꯃꯛ ꯁꯤꯒꯤ ꯑꯦꯗꯤꯛꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯦꯡꯅꯔꯒꯗꯤꯅꯦ ꯃꯃꯥ ꯃꯄꯥꯁꯤꯁꯨ ꯑꯗꯨꯝ ꯃꯣꯏꯁꯨ ꯑꯗꯨꯝ ꯑꯦꯟꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟꯁꯦ ꯂꯩꯒꯜꯂꯦ ꯂꯩꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯑꯉꯥꯡꯁꯦ ꯃꯥꯡꯉꯦ ꯍꯣꯏ ꯑꯩꯅ ꯐꯖꯅ ꯁꯦꯟꯅꯗꯕꯩꯅꯤ ꯀꯣ ꯐꯦꯂꯤꯌꯔꯅꯦꯅ ꯈꯜꯂꯛꯄ ꯍꯣꯏ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯃꯥꯅꯤ ꯑꯗꯨꯅ ꯑꯗꯨꯁꯨ ꯗꯤꯜ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯐꯦꯃꯤꯂꯤ ꯀꯥꯎꯟꯁꯤꯂꯤꯡ ꯑꯣꯏꯅ ꯄꯨꯂꯞ ꯄꯨꯂꯞꯁꯨ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯄꯨꯂꯞꯀꯤꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯑꯃꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯀꯃꯥꯏꯅ ꯁꯦꯟꯅꯅꯤ ꯃꯥꯅꯤ ꯅꯠꯇ꯭ꯔꯥ ꯑꯅꯤꯃꯛ ꯂꯥꯏꯔꯤꯛ ꯇꯥꯕꯅꯤ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯆꯞ ꯃꯥꯟꯅꯔꯛꯇꯣꯏꯅꯤ ꯑꯦꯗꯤꯛꯁꯟ ꯇꯧꯗꯦ ꯍꯥꯏꯕꯩ ꯋꯥꯅꯦꯕꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯅꯥꯔꯛꯇꯣꯏꯅꯤ ꯑꯗꯨꯁꯨ ꯃꯦꯟꯇꯦꯜ ꯏꯜꯅꯦꯁ ꯑꯃ ꯂꯥꯛꯏꯅꯤ ꯅꯠꯇ꯭ꯔꯥ ꯂꯥꯏꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯔꯤꯂꯦꯞꯁ ꯇꯥꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯁꯨ ꯌꯥꯝ ꯀꯣꯃꯟ ꯑꯣꯏꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯛꯁꯟ ꯗꯤ ꯑꯦꯗꯤꯛꯁꯟ ꯁꯦꯟꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯀꯌꯥ ꯑꯃ ꯂꯩ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯁꯤꯗꯩꯁꯤꯗ ꯃꯁꯤꯡ ꯈꯪꯗꯅ ꯆꯪꯕ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯣꯠꯁꯤꯜꯂꯒ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯍꯣꯡ ꯑꯃꯗ ꯑꯃꯨꯛ ꯍꯣꯡ ꯇꯧꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯣ ꯀꯣꯟꯅ ꯍꯥꯏꯗꯤ ꯏꯚꯟ ꯃꯥꯒꯤ ꯊꯪꯅꯔꯤꯕ ꯅꯦꯕꯔꯅꯕꯨ ꯀꯣꯟꯅ ꯈꯪꯉꯛꯄ ꯌꯥꯎꯏꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯤꯒꯃꯥ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏꯒꯤ ꯔꯤꯍꯦꯕ ꯁꯦꯟꯇꯔ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯃꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯀꯌꯥꯝꯗꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯒꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯦꯊꯠ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯒꯤ ꯃꯣꯏ ꯄ꯭ꯔꯣꯁꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯗꯣꯛꯇꯔ ꯍꯣꯏꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕꯤꯔꯝꯃꯅꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯏꯁꯤ ꯂꯩꯔꯨꯔꯦ ꯍꯥꯏꯔꯒ ꯗꯣꯛꯇꯔ ꯍꯣꯏꯅꯁꯨ ꯍꯦꯟꯅ ꯑꯦꯛꯁꯄꯔꯠ ꯑꯣꯏꯔꯤꯅꯤ ꯊꯦꯡꯅꯔꯤꯅꯤ ꯐꯤꯜꯁꯤꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯇꯥꯕꯗ ꯌꯥꯝ ꯇꯥꯡꯉꯦ
ꯍꯥꯏꯗꯤ ꯃꯥꯁꯦ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯗ ꯂꯩꯔꯒ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯔꯒ ꯊꯥ 3-4 ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯄ ꯑꯗꯒꯤ ꯑꯃꯨꯛ ꯃꯁꯥꯗꯨꯃꯛꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯌꯥꯝ ꯊꯤꯅ ꯇꯧꯋꯤ ꯑꯗꯨꯒ ꯄꯤꯖ ꯄꯤꯊꯛ ꯀꯩꯅꯣ ꯑꯣꯏꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯌꯥꯎꯗꯦ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯅ ꯅꯣꯡꯇ ꯉꯥꯡꯗꯦ ꯀꯥꯏ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅꯁꯨ ꯇꯥꯖꯩꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯆꯂꯥꯏꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯦꯗꯤꯛꯇꯦꯠ ꯑꯣꯏꯔꯕꯁꯤꯡꯁꯤꯒꯤ ꯁꯄꯣꯔꯠꯁꯦ ꯀꯃꯥꯏꯅ ꯄꯤꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯣꯏꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯑꯦꯗꯤꯛꯁꯟꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯀꯔꯤꯗꯤ ꯂꯩꯕꯒꯦ ꯑꯣꯀꯦ ꯐꯦꯛꯇꯔ ꯑꯃꯅꯤ ꯇꯣꯄꯤꯛ ꯑꯃꯅꯤ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯃꯒꯤ ꯋꯥꯁꯦꯀꯣ ꯁꯤ ꯃꯇꯥꯡꯁꯦ ꯐꯥꯔꯁꯠꯂꯤ ꯑꯩꯈꯣꯏꯅ ꯑꯦꯗꯤꯛꯁꯟꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗ ꯁꯛꯁꯦꯁꯁꯦ ꯀꯃꯥꯏꯅ ꯌꯦꯡꯉꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯈꯪꯕ ꯇꯥꯔꯦꯀꯣ ꯁꯛꯁꯦꯁꯁꯦ 10 years ꯆꯪꯕ ꯌꯥꯏ 8 years ꯆꯪꯕ ꯌꯥꯏꯀꯣ ꯀꯝꯄꯦꯔꯤꯖꯟ ꯇꯧꯒꯗꯕꯅꯦ ꯑꯩꯈꯣꯏꯅ ꯐꯥꯔꯁꯇ ꯃꯥ ꯂꯥꯌꯦꯡꯈꯤꯕ ꯃꯇꯝꯒ ꯍꯧꯖꯤꯛ ꯃꯦ ꯕꯤ 1 year ꯃꯇꯨꯡꯗ ꯃꯥꯁꯦ ꯀꯗꯥꯏꯗ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯤꯁꯥ ꯇꯣꯝꯗꯕ ꯌꯥꯏꯀꯣ ꯊꯣꯛꯑꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯦꯃꯥꯎꯟ ꯍꯟꯊꯔꯝꯕ ꯌꯥꯏ ꯃꯥꯒꯤ ꯃꯦꯟꯇꯦꯜ ꯏꯜꯅꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯑꯦꯟꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟ ꯍꯟꯊꯔꯝꯕ ꯌꯥꯏ ꯐꯦꯃꯤꯂꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯝꯕ ꯌꯥꯏ ꯀꯣ ꯑꯗꯨ ꯁꯛꯁꯦꯁꯅꯦ ꯁꯛꯁꯦꯁ ꯅꯠꯇꯕ ꯅꯠꯇꯦꯀꯣ ꯄꯨꯔꯥ ꯇꯣꯛꯑꯦ ꯍꯥꯏꯗ꯭ꯔꯒꯁꯨ ꯔꯤꯂꯦꯞꯁ ꯇꯥꯔꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯕꯨ ꯃꯥꯁꯦ ꯀꯩꯒꯨꯝꯕ ꯍꯥꯟꯅ ꯐꯤꯕꯝꯗꯣ ꯑꯗꯨꯝ ꯂꯩꯔꯕ ꯃꯣꯇꯤꯚꯦꯁꯟꯁꯨ ꯏꯝꯄ꯭ꯔꯨꯚ ꯂꯥꯛꯇ꯭ꯔꯕ ꯐꯦꯃꯤꯂꯤ ꯁꯄꯣꯔꯠꯁꯨ ꯏꯝꯄ꯭ꯔꯨꯚ ꯂꯥꯛꯇ꯭ꯔꯕ ꯑꯗꯒꯤ ꯅꯤꯁꯥꯒꯤ ꯆꯥꯟꯁꯁꯨ ꯍꯟꯊꯗ꯭ꯔꯕ ꯑꯗꯨꯗꯤ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯣꯚꯔꯑꯣꯜ ꯁꯛꯁꯦꯁꯁꯨ ꯁꯨꯃꯥꯏꯅ ꯌꯦꯡꯉꯦ ꯑꯩꯈꯣꯏꯅ ꯀꯝꯄꯦꯌꯔ ꯇꯧꯔꯒꯀꯣ ꯑꯗꯨ ꯄꯨꯔꯥ ꯇꯣꯛꯂꯛꯄ ꯍꯥꯏꯁꯦ ꯃꯇꯝ ꯆꯪꯕ ꯌꯥꯏꯀꯣ ꯃꯟꯁꯇꯒꯤ ꯌꯔꯁꯐꯥꯎ ꯆꯪꯕ ꯌꯥꯏ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯔꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯁꯛꯁꯦꯁꯁꯦ ꯂꯧꯕ ꯌꯥꯏ ꯀꯣ ꯋꯥꯕꯨꯗꯤ ꯌꯥꯝ ꯋꯥꯏꯀꯣ ꯑꯗꯨꯅ ꯁꯛꯁꯦꯁ ꯀꯃꯥꯏꯅ ꯌꯦꯡꯉꯦ ꯍꯥꯏꯕ ꯁꯨꯝꯁꯨ ꯂꯩꯇꯥꯔꯦꯀꯣ ꯑꯦꯗꯤꯛꯁꯟꯗ ꯑꯩꯈꯣꯏꯗꯤ ꯗꯣꯛꯇꯔ ꯃꯁꯦꯟ ꯈꯪꯇꯕ ꯅꯠꯇꯦꯀꯣ ꯅꯣꯏꯒꯤ ꯍꯤꯗꯥꯛꯃꯛꯁꯦ ꯃꯁꯥꯃꯛ ꯅꯤꯁꯥ ꯄꯨꯕ ꯍꯤꯗꯥꯛꯅꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯄꯤꯌꯣꯏꯗ ꯇꯣꯛꯄ ꯀꯥꯟꯗ ꯄꯤꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯃꯁꯥꯃꯛ ꯑꯣꯄꯤꯌꯣꯏꯗꯀꯤ ꯀ꯭ꯂꯥꯁꯀꯤ ꯍꯤꯗꯥꯛꯅꯦꯕ ꯑꯗꯨ ꯀꯔꯤꯅꯣ ꯂꯥꯌꯦꯡꯉꯤꯁꯦ ꯑꯃꯗꯒꯤ ꯑꯃ ꯁꯤꯟꯕꯅꯦ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯑꯗꯣ ꯋꯥꯟ ꯕꯦꯁꯤꯛ ꯀꯣꯟꯁꯦꯞ ꯑꯃ ꯂꯩꯀꯣ ꯃꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ ꯍꯥꯔꯝ ꯔꯤꯗꯛꯁꯟ ꯀꯣ ꯍꯥꯔꯝ ꯔꯤꯗꯛꯁꯟꯁꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯩ ꯐꯪꯅꯔꯤꯕ ꯌꯥꯝꯅ ꯀꯣꯃꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯅꯝꯕꯔ 4ꯁꯦ ꯁꯤꯒꯤꯗꯤ ꯁꯦꯐ ꯑꯣꯏꯗꯦ ꯀꯗꯥꯏ ꯂꯧꯔꯤꯅꯣꯁꯨ ꯈꯪꯗꯦ ꯀꯣꯟꯇꯥꯃꯤꯅꯦꯟ ꯍꯥꯏꯕꯗꯤ ꯀꯔꯤ ꯌꯥꯎꯔꯤꯅꯣ ꯈꯪꯗꯦ ꯑꯣꯚꯔꯗꯣꯁꯀꯤ ꯆꯥꯟꯁ ꯋꯥꯡꯉꯤ ꯐꯠꯇꯕ STDs ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ HIV ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯁꯤ ꯂꯩꯅꯥ ꯂꯥꯛꯄꯒꯤ ꯆꯥꯟꯁ ꯋꯥꯡꯉꯤ ꯅꯤꯗꯜ ꯁꯦꯌꯔꯤꯡ ꯇꯧꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯀꯣ ꯑꯗꯨꯒ ꯑꯦꯗꯤꯛꯁꯟꯁꯦ ꯃꯥꯒꯤ ꯌꯨꯁꯁꯦ ꯑꯩꯈꯣꯏꯅ ꯃꯣꯅꯤꯇꯔ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯄꯤꯔꯤꯕ ꯍꯤꯗꯥꯛꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔꯅ ꯄꯤꯔꯒ ꯄ꯭ꯔꯤꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒ ꯁꯤ ꯆꯥꯒꯗꯕꯅꯤ ꯁꯤ ꯃꯇꯝꯗ ꯍꯟꯊꯔꯛꯀꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯕ ꯍꯤꯗꯥꯛꯅꯤꯀꯣ ꯑꯗꯨꯒ ꯁꯦꯐ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯗꯤ ꯁꯤꯒꯤ STD ꯂꯩꯕꯒꯤ ꯃꯦꯗꯤꯀꯦꯁꯟ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯌꯥꯝꯕ ꯐꯦꯃꯤꯂꯤꯁꯤꯡꯅ ꯑꯣꯔ ꯄꯦꯁꯦꯟꯁꯤꯡꯅꯁꯨ ꯁꯤ ꯀꯣꯟꯁꯦꯞꯁꯦ ꯈꯪꯗ꯭ꯔꯒ ꯍꯤꯗꯥꯛꯁꯤ ꯈꯛ ꯀꯥꯏꯅꯣꯝꯗꯤ ꯂꯧꯔ ꯆꯥꯕꯁꯨ ꯂꯩ ꯃꯑꯣꯡ ꯈꯪꯗꯒꯩꯀꯣ ꯑꯗꯨꯒ ꯀꯩꯝ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯄ꯭ꯔꯣꯁꯦꯁꯇꯨꯗꯤ ꯐꯨꯜꯐꯤꯜ ꯇꯧꯗ꯭ꯔꯕꯅꯤꯅ ꯍꯤꯗꯥꯛꯇꯨ ꯄꯆꯥ ꯆꯥꯔꯕꯅꯤꯅ ꯃꯤ ꯅꯣꯡꯃꯗ 2-3 ꯆꯥꯒꯗꯕ 4-5 ꯍꯦꯛ ꯆꯥꯁꯟꯒꯨꯝꯕꯀꯣ ꯑꯣꯔ ꯋꯥꯠꯄꯒꯨꯝꯕ ꯗꯣꯁ ꯋꯥꯠꯂꯁꯨ ꯐꯔꯣꯏꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯗꯤꯛꯁꯟꯒꯤ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯀꯣꯟꯁꯦꯞꯁꯦ ꯍꯥꯟꯅ ꯈꯪꯕ ꯇꯥꯔꯦ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯤ ꯀꯃꯥꯏꯅ ꯌꯦꯡꯉꯤꯅꯣ ꯍꯥꯏꯁꯦ ꯁꯦꯀꯦꯟꯂꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯒꯤ ꯔꯣꯜꯁꯦ ꯐꯖꯅ ꯆꯂꯥꯏꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯐꯕ ꯔꯣꯜꯅꯤꯀꯣ ꯍꯥꯏꯕꯗꯤ ꯐꯅꯌꯥꯝ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯉꯒꯁꯨ ꯁꯕꯁꯇꯥꯟꯁꯤꯒꯤ ꯀꯣꯟꯇꯦꯛꯇ ꯁꯨꯝ ꯂꯩꯔꯒꯗꯤ ꯄꯦꯁꯦꯟꯁꯦ ꯇꯣꯛꯄ ꯉꯝꯗꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯤ ꯀꯣ ꯋꯤꯜ ꯄꯋꯔ ꯍꯥꯏꯁꯤ ꯃꯤ ꯈꯨꯗꯤꯡ ꯂꯣꯏ ꯈꯦꯠꯅꯕꯅꯤꯅꯀꯣ ꯑꯗꯨꯅ ꯔꯤꯍꯦꯕꯀꯤ ꯁꯦꯟꯇꯔꯁꯤꯅ ꯀꯩꯒꯨꯝꯕ ꯃꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯅꯣ ꯈꯪꯕꯤꯔꯕ ꯐꯖꯅ ꯉꯥꯎꯁꯟꯅꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯍꯦꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥꯀꯣ ꯅꯤꯁꯥ ꯆꯥꯔꯒꯗꯤ ꯐꯨꯔ ꯐꯅꯤ ꯍꯥꯏꯒꯨꯝꯕ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯄꯕ꯭ꯂꯤꯛ ꯃꯥꯡꯗ ꯄꯨꯔꯒ ꯐꯨꯕ ꯑꯗꯒꯤ ꯚꯤꯗꯤꯑꯣꯒ ꯊꯥꯒꯠꯂꯛꯄ ꯌꯥꯝ ꯊꯦꯡꯅꯩꯀꯣ ꯃꯁꯤꯅ ꯐꯗꯧꯕ ꯁꯨꯡꯅꯠ ꯅꯠꯇꯦꯀꯣ ꯍꯦꯟꯖꯜꯂꯛꯄ ꯌꯥꯏ ꯄꯦꯁꯦꯟ ꯂꯥꯛꯄ ꯌꯥꯎꯋꯦ ꯔꯤꯍꯦꯕꯇ ꯆꯠꯂꯨꯔꯒ ꯐꯨꯕ ꯆꯩꯕ ꯊꯦꯡꯅꯔꯒ ꯃꯥꯒꯤ ꯏꯒꯣꯒꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯗꯥꯎꯟ ꯆꯠꯈꯤꯕ ꯑꯩꯁꯤꯕꯨ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯃꯤ ꯑꯣꯏꯖꯥꯠꯂ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯇꯧꯕꯤꯔꯛꯏꯁꯦ ꯏꯖꯠ ꯌꯥꯎꯗꯅ ꯏꯀꯥꯏꯕ ꯄꯤꯔꯒ ꯑꯁꯤꯅ ꯇꯣꯉꯥꯟꯕ ꯂꯩꯅꯥ ꯑꯃ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯔꯤꯍꯦꯕ ꯁꯦꯟꯇꯔꯁꯦ ꯐꯨꯕꯒꯤ ꯃꯐꯝ ꯁꯨꯛꯂꯩ ꯂꯩꯇꯦ ꯐꯨꯕꯒꯤ ꯃꯐꯝ ꯁꯨꯛꯂꯩ ꯂꯩꯇꯦ ꯗꯣꯛꯇꯔꯅ ꯄꯦꯁꯦꯟ ꯐꯨꯒꯗꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯖꯦꯜ ꯊꯝꯕꯒꯤ ꯃꯐꯝ ꯁꯨꯛꯂꯩ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯇꯧꯗ꯭ꯔꯕ ꯀꯥꯎꯟꯁꯤꯂꯤꯡ ꯐꯖꯅ ꯇꯧꯕꯤꯔꯕ ꯃꯅꯨꯡꯗ ꯇ꯭ꯔꯦꯟ ꯀꯥꯎꯟꯁꯤꯂꯔ ꯂꯩꯔꯕ ꯀꯣ ꯑꯗꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯀꯥꯎꯟꯁꯤꯂꯤꯡ ꯀꯥꯏꯅ ꯂꯩꯀꯣ ꯑꯜꯀꯣꯍꯣꯜ ꯑꯦꯅꯣꯅꯤꯃꯁ ꯀꯥꯏꯅ ꯌꯥꯝ ꯂꯩꯀꯣ ꯍꯥꯏꯗꯤ ꯊꯥꯗꯣꯛꯏꯕ ꯃꯤ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯜꯂꯒ ꯑꯩꯅ ꯈꯪꯕꯒ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤ ꯑꯃꯅ ꯈꯪꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯦꯠꯅꯩꯗꯅ ꯑꯗꯣ ꯃꯣꯏ ꯃꯁꯦꯟ ꯁꯦꯌꯔ ꯇꯧꯅꯔꯒꯀꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯌꯥꯎꯕꯤꯕ ꯑꯗꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯕ ꯀꯣ ꯇꯥꯏꯃꯤꯡ ꯐꯍꯟꯕ ꯇꯥꯏꯝ ꯁꯦꯗ꯭ꯌꯨꯜ ꯐꯖꯅ ꯂꯩꯍꯜꯂꯕ ꯁꯨꯃꯥꯏꯅ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯒꯗꯤ ꯄꯦꯁꯦꯟꯁꯦ ꯂꯨꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯒꯤ ꯔꯣꯜ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯃꯔꯝ ꯑꯩꯈꯣꯏꯅ ꯇꯥꯖꯈꯤꯕꯁꯨ ꯌꯥꯎꯋꯦꯀꯣ ꯅꯤꯁꯥ ꯆꯥꯔꯒ ꯄꯨꯈꯠꯂꯒ ꯊꯝꯖꯤꯜꯂꯒ ꯅꯠꯇ꯭ꯔꯥ ꯈꯔ ꯑꯃ ꯔꯤꯍꯦꯕ ꯁꯦꯟꯇꯔꯅꯤ ꯍꯥꯏꯔꯒꯀꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯇ ꯄꯦꯁꯦꯟ ꯑꯣꯏꯔꯝꯕ ꯃꯤꯁꯨ ꯃꯣꯏꯅ ꯊꯥꯡꯒꯠꯈꯤꯕ ꯈꯔ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯅꯤꯁꯥꯁꯤ ꯏꯃꯥ ꯃꯥꯟꯅꯈ꯭ꯔꯕꯗꯣ ꯃꯤꯒꯤ ꯃꯦꯊꯥꯗꯣꯟ ꯀꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯄꯤꯕ ꯔꯤꯝꯁꯇꯒꯤ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯆꯥꯔꯝꯕ ꯃꯤꯁꯤꯁꯨ ꯅꯤꯁꯥꯒ ꯆꯞ ꯃꯥꯟꯅꯅ ꯎꯕꯤꯕ ꯂꯥꯌꯦꯡꯖꯔꯤꯕ ꯃꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯈꯠꯂꯒ ꯊꯝꯖꯤꯟꯈꯤꯕꯒꯨꯝꯕ ꯑꯗꯨꯒꯤ
legality se kai noi ta sing na khang de matam na tab jam song na ki soning ki ko Mani. adu mafam nei te wakat ningai isai sana khangbi tare hai tare Mani. blackmail gi torok pe type hai tare nang na sa sa imana ta khoi mana thal lai re thalo tho lo khoi gumba Hoi hoi. Mani. police na to tho ni Mani mani adu mani. makhra su lei adu yamna detail oina di khang budi na tre Hoi hoi. adu rehab ki role se yam ni chawng lei phanan torok ti to Mani. ko sai ba sitang to bi da ba Mani mani. hamba gan na so family ni yeng bi ba karam rehab no se Okay. doctor sing na hang ba su ko khoi di dong khange adu ka tanara ga phasana tau ba tam tham jan da ba Hoi hoi. Mani ama chumani have the rehab ki kano da ngasai gi counseling torokpa treatment torokpa matam na mai principal process suma chumna to biragadi support to dumang lagtoi ni natra hoi hoi akoi gi on the other side family gi su support aduga rehab ki su support to ma torogadi phaba yaba kya ama yawri bani natra rose chawri ni aduga family da hai ba ngam da ba hai ba ya da bodong ngasai gi rehab ki duna counseling to matam da ngasai gi hojiki addicted or ruba individual sing du gi su mo gi su hoi hoi comfortability sama laga moida moi masin positive mindset lagtoi ina shumai na ngam ki nang so session na bi ai share tong na ba coping Mani, skills mani, to ko mani. adu su dum yam kan ai Mani mani si yam mathau ta du akhoi gi haidi addiction ai se kanam te addiction oining ba mata natte mani akhoi gi motto da I want to become an addiction ga haibse leite natra ha ba da tamun ha ba do Hoi. choice ra aha natra choice na addiction disease ko la addiction do ha ba di choice or bi ai ko Hoi. addiction la kra ga di choice su na tre out of control oi grabane out of control ina top ke hai su ngamak trabane hai tare mani ai toksa ge na wakhanda khalla ga su ngam dra bani natra ngamak asai mangon da symptom ga lakpa hora bani na Hoi, hoi, hoi. ai se anik tana le dok sok ja san bana phare charak to ni Mani. aduna hena hena sok tharak ba helak bani nuai rak tuina tre madu di awa ba ko na masarak pane hai tare ko akhoi na nisha charaga isha khai ri nuai ri gan khan ba do Hoi, adu hoi. oi tre dung gan da di awa ba khangak pane mane mane aduga manipur sida akhoi gi akhoi na ngasai gi su akhoi gi alcohol gi mayam su sanari adu si ma thakta amka so akhoi di manipur di WY tablet kana ga yam special manam ga nung sibam su thoi manam ga sunung si aina su personally yengzare ba ko haibidi phadana khotan ta kanda yengaga Hoi, aina moi su sumaina bulk ta puruga laaga Hoi, phaba hoi, kanda hoi. phaba tu gi akhoi na WY tablet su kamai to gi yam kanda manam ga nung siraga tablet macham cha se akhoi gi kanu da Nuai duma. angang na ga pam ga do oye ba Mani angang gi su yam use to bu hoi haugadabsu male yemba kanda attractive oyeba Hoi, hoi. aduna sigi se asida su yamna addiction leiba kaya ama yauri aduga ngasai gi number 4 si su matam amadadi yamna akhoi gi yamna chanaramba haitare Hoi, hoi. adubu hojikti number 4 si makti yam kana khoina injection ga kapa khopa si makya amadi tabadi phangjadre ko adubu leibadi leiba Lei- leiramdoi leiri. leiramdoi ni ka aduga akhoi gi amuki WY tablet pu oiro or even dendrite chingbi kaina ga su leinei ko suma macha macha sidagi akhoi na sumaina use toba sida haidi addiction se chapti manaramdoi ni haibidi moi se loima prone oiramdoi ni ko ado sigi matang da manipur sida de akhoi gi hojik si alcohol gi chang sidi helibra aduga tablet adagi number 4 aduga dendrite chingbi kaina toba su me am sidi helbra alcohol na di loi hele Alcohol na di helbra. hai bi ngai legal loi gi bi do hoi hoi ya ba pot so man ba gumba so i du di du yong na so khang da ba culture na so ya ba hoi no pa thok pa gi identity em su lei ba ko adu alcohol na di khwai hele Okay. chang se ko okay ado atop na mathang ta chale akhoi addiction gi pyramid hai bam lei mhm aham ba ho bu smoking na ho bu ko mhm smoking torok pa degi amu kitang ganja gumba cannabis gumba torok pa adagi mo sai ta mo WISP ko sumba to ba adai di mu marak tong alcohol yaw ni ko somewhere adagi heart high ga drug gi opioid number 4 he nei se si to ki ba si ma si pyramid ne ayam matam da sum thing na ni aha si lo ba kan da okay angang sing se ai di si na ho bu dagi si yaw ki ba ne se mhm hoi direct yaw bu to bu su lei ko Hoi. usually commonly mai to gali mai pyramid se acha adudi haibidi mase mari mari adum lang mari mari mathang mathang sum hina gi aha ha aduga akhoi gi sumaina tawu matamda alcohol budi hel hairi ko alcohol gi matang sida akhoi si hojik si yam common oire every function every akhoi gi birthday anniversary adagi akhoi gi kai hai tare bride to be kan me am tawri ka adagi amuk to be mom to be to be am yam yam se si me am si alcohol se compulsory lakpa masu akhoi na thengna aduga even hazing pot su akhoi kano pina bagi train ke amal lai sidai sida akhoi na sigi si mayam si fashion oina moina kano tor boy di phai na tabida akhoi gi effort obo ngam daba ke amasu yauri family background kya kya de lakpana maram oiraga aduna family si akhoi na kamaina sigu masi restrict obo ya bagi habasima akhoi gi manipur dadi akhoi kano si culture si adum hana su conservative di ojara ini aduga hazki alcohol gi chang nupi na ga season ba ka hai se ngasai gi doctor na su haibi
ꯍꯥꯏꯕꯤꯕ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯄꯗ ꯉꯛꯇꯅ ꯌꯦꯡꯅꯩ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗꯨꯅꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯃꯟ ꯑꯣꯏꯈꯠꯂꯛꯏꯅꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯁ꯭ꯇꯣꯞ ꯇꯧꯕ ꯌꯥꯕꯒꯦ ꯑꯗꯨꯒ ꯐꯦꯃꯤꯂꯤꯁꯤꯡꯗ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯅꯤꯡꯕꯒꯦ ꯃꯁꯤ ꯃꯤꯒꯤ ꯃꯁꯥ ꯃꯁꯥ ꯄꯔꯁꯣꯅꯦꯜ ꯆꯣꯏꯁꯇꯤ ꯂꯩꯔꯦꯀꯣ ꯎꯝ. ꯑꯩ ꯗꯣꯛꯇꯔꯅꯤ ꯃꯣꯔꯦꯜ ꯄꯨꯂꯤꯁ ꯅꯠꯇꯦ ꯍꯣꯏ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯃꯥꯅꯤ ꯑꯩ ꯆꯠꯂꯒ ꯊꯤꯡꯉꯨ ꯌꯥꯄꯣꯟꯇꯦ ꯊꯤꯡꯕꯗꯤ ꯌꯥꯔꯣꯏ ꯕꯠ ꯑꯩꯒꯤ ꯍꯥꯏꯐꯦꯠꯇꯪ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯔꯒꯗꯤ ꯌꯨ ꯑꯜꯀꯣꯍꯣꯜ ꯁꯤꯖꯤꯟꯅꯅꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯄꯥꯝꯕ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯂꯤꯃꯤꯠ ꯈꯔ ꯊꯝꯕ ꯐꯩꯀꯣ ꯑꯦꯚ꯭ꯔꯤ ꯑꯣꯀꯦꯖꯟ ꯍꯥꯏꯗꯤ ꯁꯤꯕꯗ ꯀꯩꯗꯧꯕꯩꯅꯣ ꯑꯜꯀꯣꯍꯣꯜ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯃꯥꯅꯤ ꯄ꯭ꯂꯁ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯔꯗꯤ ꯐꯩꯀꯣ ꯗꯤꯃꯥꯟ ꯇꯧꯕ ꯃꯤ ꯈꯔꯁꯨ ꯂꯩꯀꯣ ꯍꯣꯏ ꯍꯥꯏꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯥꯏꯅ ꯍꯦꯛ ꯁꯥꯎꯔ ꯆꯠꯈꯤꯕꯒꯨꯝꯕ ꯍꯣꯏ ꯍꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯌꯨ ꯑꯇꯥꯡꯕ ꯌꯥꯎꯔꯝꯗꯦ ꯀꯥꯏꯅ ꯍꯦꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯨꯍꯣꯡꯕ ꯑꯣꯏꯔꯣ ꯑꯉꯥꯡ ꯄꯣꯛꯄ ꯑꯣꯏꯔോ ꯑꯦꯅꯤꯋꯥꯟꯗꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯄꯣꯛꯄ ꯑꯣꯏꯔോ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯔో ꯆꯠꯂꯤꯁꯦ ꯌꯨ ꯊꯛꯄ꯭ꯔꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯅꯠꯇ꯭ꯔꯥ ꯀꯣꯏꯁꯟꯁꯦ ꯍꯣꯏ ꯀꯣꯏꯁꯟꯁꯦ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯕ꯭ꯂꯦꯁꯤꯡ ꯄꯤꯕ ꯆꯠꯂꯤꯅꯦ ꯍꯣꯏ ꯑꯃꯔꯣꯝꯗ ꯍꯣꯏ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯣꯔ ꯑꯦꯅꯤꯋꯥꯟ ꯀꯣ ꯃꯥꯅ ꯑꯅꯧꯕ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯋꯤꯁꯦꯁ ꯄꯤꯕ ꯆꯠꯂꯤꯅꯦꯕ ꯃꯥꯅꯤ ꯌꯨ ꯂꯩꯔꯝꯕ ꯂꯩꯔꯝꯗꯕ ꯍꯥꯏꯗꯨꯗꯤ ꯃꯣꯏꯒꯤ ꯆꯣꯏꯁꯅꯤ ꯀꯣꯏꯟꯁꯤꯗꯦꯟꯇꯦꯜ ꯍꯥꯏꯇꯥꯔꯦ ꯏꯟꯁꯤꯗꯦꯟꯇꯦꯜꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯗ ꯁꯥꯎꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯩ ꯑꯦꯟꯇꯥꯏꯇꯜꯃꯦꯟꯅꯣ ꯌꯨꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏꯅ ꯍꯣꯏ ꯗꯤꯃꯥꯟ ꯍꯣꯏ ꯇꯧꯗꯣꯏꯁꯦ ꯃꯥꯅꯤ ꯇꯧꯅꯤꯡꯗꯕ ꯃꯤ ꯌꯨ ꯊꯛꯆꯗꯕ ꯐꯦꯃꯤꯂꯤ ꯑꯣꯏꯔꯝꯃꯗꯤ ꯀꯝ ꯇꯧꯕ ꯃꯥꯅꯤ ꯃꯥꯅ ꯐꯩ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯂꯩꯗꯅ ꯍꯣꯏ ꯐꯦꯃꯤꯂꯤ ꯃꯥꯅꯤ ꯑꯗꯨꯅ ꯄꯔꯁꯅꯦꯜ ꯆꯣꯏꯁ ꯑꯣꯏꯕ ꯇꯥꯔꯦ ꯃꯁꯦ ꯑꯣꯏꯅ ꯈꯟꯕ ꯇꯥꯔꯦ ꯃꯤꯒꯤ ꯄ꯭ꯔꯦꯁꯔꯗ ꯇꯧꯗꯕ ꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯀꯣ ꯑꯗꯨ ꯃꯁꯤ ꯇꯧꯕ ꯉꯝꯕꯅ ꯀꯅꯥꯅꯗꯤ ꯅꯣꯏꯗ ꯗꯣꯛꯇꯔ ꯍꯥꯏꯗꯤ ꯄꯨꯂꯤꯁꯅ ꯂꯥꯛꯑꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯌꯨ ꯌꯥꯎꯗ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦꯗꯅ ꯂꯩꯇꯦ ꯃꯤꯅ ꯂꯩꯇꯦ ꯁꯥꯎꯈꯤꯅꯦꯅ ꯍꯥꯞꯄꯤꯅꯦꯕꯀꯣ ꯑꯗꯣ ꯍꯥꯞꯅꯤꯡꯗ꯭ꯔꯗꯤ ꯍꯥꯞꯇꯁꯨ ꯌꯥꯏ ꯀꯩꯅꯣ ꯃꯥꯅꯤ ꯃꯥꯅꯤ ꯀꯔꯤ ꯄ꯭ꯔꯦꯁꯔꯅꯣ ꯍꯣꯏ ꯑꯗꯨꯅ ꯇꯧꯔꯤꯕ ꯁꯤꯜ ꯂꯥꯡꯉꯤ ꯃꯤꯗꯨꯅꯁꯨ ꯑꯗꯨꯝ ꯃꯁꯥꯒꯤ ꯄꯔꯁꯅꯦꯜ ꯆꯣꯏꯁꯁꯨ ꯑꯗꯨꯝ ꯆꯂꯥꯏꯕ ꯀꯣ ꯂꯥꯛꯏ ꯃꯤꯗꯨꯅꯁꯨ ꯈꯤꯇꯪ ꯔꯦꯁꯄꯦꯛ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯌꯥꯎꯔꯝꯃꯦ ꯐꯔꯦ ꯌꯥꯝ ꯄꯥꯝꯃꯒ ꯑꯗꯨꯝ ꯊꯛꯄꯤꯌꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯣ ꯅꯣꯏ ꯃꯥꯅꯤ ꯅꯣꯏ ꯑꯄꯥꯝꯕꯅꯤ ꯍꯣꯏ ꯑꯦꯗꯤꯛꯁꯟ ꯆꯨꯔꯁꯨ ꯑꯄꯥꯝꯕꯅꯤ ꯆꯨꯗ꯭ꯔꯁꯨ ꯑꯄꯥꯝꯕ ꯑꯩꯈꯣꯏ ꯑꯜꯇꯤꯃꯦꯠꯂꯤ ꯏꯠꯁ ꯆꯣꯏꯁ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯍꯣꯏ ꯆꯣꯏꯁꯅꯦ ꯍꯣꯏ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯊꯤꯡꯉꯨ ꯌꯥꯗꯦ ꯑꯗꯣ ꯌꯥꯎꯔꯝꯗ꯭ꯔꯒ ꯁꯨꯝ ꯗꯤꯃꯥꯟ ꯇꯧꯕꯩ ꯄꯣꯠꯁꯦ ꯈꯤꯇꯪ ꯇꯧꯍꯟꯅꯤꯡꯗꯦ ꯈꯤꯇꯪ ꯃꯥꯅꯤ ꯌꯨꯒꯤ ꯕꯖꯦꯠꯁꯤ ꯌꯥꯝ ꯆꯥꯎꯅ ꯆꯠꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯃꯥꯅꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ ꯍꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯕꯔꯗꯟ ꯑꯃ ꯁꯤ ꯀꯩꯗꯧꯕꯩ ꯑꯩꯈꯣꯏ ꯑꯣꯏꯍꯜꯂꯤꯅꯣ ꯁꯨꯛ ꯋꯥꯕ ꯂꯝꯁꯤꯗꯀꯣ ꯃꯌꯥꯏ ꯀꯥꯕ ꯄꯣꯠ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯗꯣꯏꯁꯤ ꯀꯩꯒꯤꯅꯣ ꯁꯤ ꯁꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯪꯅꯕ ꯑꯗꯨꯝ ꯌꯥꯏ ꯍꯣꯏ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯁꯤꯗꯤ ꯍꯦꯟꯅ ꯃꯥꯅꯤ 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 ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯃꯔꯨꯑꯣꯏꯅ ꯑꯗꯨꯅ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯔꯒꯅ ꯍꯧꯖꯤꯛꯁꯤ ꯐꯦꯃꯤꯂꯤ ꯑꯃꯁꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯦꯁꯇꯤ ꯇꯧꯕ ꯃꯇꯝꯗ ꯃꯁꯥꯁꯦ ꯐꯦꯃꯤꯂꯤꯁꯤ ꯌꯨꯁꯤ ꯌꯥꯝꯅ ꯂꯥꯞꯅ ꯊꯝꯖꯕ ꯌꯨꯁꯤ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯍꯥꯏꯅ ꯂꯩꯖꯕ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯐꯥꯔꯁ ꯕꯔꯊꯗꯦꯗꯒ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯒ ꯌꯨ ꯃꯌꯥꯝ ꯃꯄꯥꯏ ꯃꯌꯥꯝ ꯊꯩꯁꯦ ꯍꯣꯏ ꯃꯤꯅꯤꯡꯁꯦ ꯀꯩꯅꯣꯕ ꯃꯥꯅꯤ ꯃꯥꯅꯤ ꯑꯉꯥꯡꯗꯨꯗꯤ ꯕꯔꯊꯗꯦꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯣꯏ ꯍꯣꯏ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯉꯥꯏꯔꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯌꯨ ꯊꯛꯄ ꯄꯥꯝꯕꯩ ꯇꯥꯔꯦꯅꯦꯀꯣ ꯃꯥꯅꯤ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯏꯁꯥ ꯑꯗꯨꯝ ꯍꯪꯅꯗꯕ ꯇꯥꯔꯕꯅꯦ ꯃꯥꯅꯤ ꯗꯔꯀꯥꯔꯒ ꯃꯥꯅꯤ ꯑꯗꯨꯗ ꯑꯦꯗꯤꯛꯁꯟ ꯆꯨꯗ꯭ꯔꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯨꯁ ꯅꯨꯡꯉꯥꯏꯊꯣꯛꯄ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯄꯩꯁꯥ ꯂꯩꯔꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯍꯣꯏ ꯍꯣꯏ ꯉꯝꯗꯕ ꯑꯦꯗꯤꯛꯁꯟ ꯆꯨꯕ ꯃꯤꯗꯨꯒꯤ ꯋꯥꯔꯤꯅꯤꯀꯣ ꯃꯥꯅꯤ ꯍꯥꯏꯅꯔꯤꯁꯦ ꯃꯥꯅꯤ ꯀꯟꯁꯔꯟꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤꯁꯨ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯦꯁꯟꯅꯤ ꯍꯥꯏꯅ ꯍꯥꯞꯄꯁꯦ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔꯅ ꯍꯪꯉꯤꯗꯣ ꯀꯔꯤ ꯀꯣꯏꯁꯟꯅꯣ ꯑꯗꯨ ꯀꯔꯤ ꯀꯩꯅꯣꯅꯣ ꯍꯥꯏꯕꯗꯨꯃ ꯍꯣꯏ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯌꯨ ꯊꯛꯀꯦꯅ ꯂꯥꯛꯄ ꯅꯠꯇꯦ ꯃꯥꯅꯦ ꯁ꯭ꯋꯦꯁꯇꯤ ꯃꯥꯅꯦ ꯄꯨꯖꯥꯅꯦ ꯂꯥꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯄꯨꯖꯥꯅꯤꯀꯣ ꯀꯧꯔꯤꯁꯦ ꯃꯥꯅꯦ ꯑꯗꯒꯤ ꯋꯦꯗꯤꯡꯗꯁꯨ ꯃꯌꯥꯝꯁꯦ ꯕ꯭ꯂꯦꯁꯤꯡꯁ ꯃꯌꯥꯝ ꯑꯃ ꯁꯥꯋꯔ ꯇꯧꯕ ꯂꯥꯛꯏꯅꯤ ꯃꯥꯅꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯗꯣ ꯈꯔ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯃꯁꯥꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯉꯤꯕ ꯅꯨꯄꯥ ꯕꯣꯔꯁꯤꯃꯛꯇꯤ ꯌꯨꯒ ꯊꯛꯆꯗꯕ ꯌꯥꯝꯅ ꯆꯝꯅ ꯂꯩꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯤ ꯌꯨ ꯌꯥꯎꯗ꯭ꯔꯗꯤ ꯂꯨꯍꯣꯡꯕ ꯂꯥꯛꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯅ ꯃꯥꯅꯦ ꯃꯥꯅ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯌꯨꯝꯗꯒꯤꯁꯨ ꯂꯥꯛꯇꯕꯁꯨ ꯏꯀꯥꯏꯕ ꯌꯥꯎꯗꯣꯏꯅꯦ ꯂꯥꯛꯇꯕꯁꯨ ꯌꯥꯎꯔꯤꯅꯦ ꯌꯥꯎꯗꯣꯏꯅꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤꯕꯨ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯌꯨꯁꯨ ꯌꯥꯎꯗꯕꯁꯨ ꯃꯥ ꯊꯛꯇꯦꯅ ꯅꯪ ꯍꯣꯏ ꯍꯣꯏ ꯊꯛꯇꯦꯅ ꯑꯩꯈꯣꯏ ꯊꯛꯑꯅꯨ ꯍꯥꯏꯔ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯃꯥꯅꯦ ꯃꯥꯅꯦ ꯁꯨꯃꯥꯏꯅ ꯃꯥꯅꯦ ꯀꯣꯏꯅꯗꯕꯅꯤꯅ ꯍꯥꯏꯅꯕ ꯀꯌꯥ ꯑꯃꯁꯨ ꯍꯣꯏ ꯌꯥꯎꯏꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯁꯤ ꯗꯣꯛꯇꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯗ꯭ꯔꯒꯗꯤ ꯇꯧꯕꯤꯗꯕꯁꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯜꯇꯤꯃꯦꯠꯂꯤ ꯆꯣꯏꯁꯅꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯈꯔ ꯆꯣꯏꯁ ꯁꯥꯎꯈꯤꯕ ꯌꯥꯏ ꯃꯥꯅꯤ ꯔꯤꯛꯁꯇꯣ ꯂꯧꯕ ꯇꯥꯔꯦ ꯀꯔꯤ ꯎꯄꯥꯏ ꯃꯥꯅꯤ ꯂꯩ ꯃꯥꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯟ ꯚꯦꯖ ꯌꯥꯎꯔꯝꯗꯦꯅ ꯁꯥꯎꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯁꯥꯅ ꯄꯥꯝꯗꯕꯗꯤ ꯇꯧꯕꯤꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯔꯗꯨꯅ ꯁꯥꯎꯖꯔꯒꯁꯨ ꯄ꯭ꯔꯦꯁꯔꯗ ꯇꯧꯕꯤꯗꯕ ꯄ꯭ꯔꯦꯁꯔꯗ ꯇꯧꯕꯤꯗꯕ ꯑꯗꯨꯒ ꯁꯥꯎꯈꯤꯕ ꯌꯥꯎꯕ ꯃꯌꯥꯝꯗꯨꯁꯨ ꯀꯣꯟꯅ ꯀꯟꯚꯤꯟꯁ ꯇꯧꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯗꯨꯗ ꯄꯨꯔꯥ ꯁꯥꯎꯔꯒ ꯏꯕꯥꯅꯤ ꯇꯠꯅꯒꯦ ꯌꯨꯒꯤ ꯍꯥꯛꯇꯛꯇ ꯃꯔꯤ ꯇꯠꯅꯒꯦ ꯈꯟꯕ ꯃꯤꯗꯨꯗꯤ ꯇꯠꯈꯤꯕꯅꯁꯨ ꯐꯔꯕ꯭ꯔꯥ ꯃꯥꯅꯤ ꯈꯜꯂꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯒ ꯌꯥꯝ ꯀꯣꯃꯟ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯁꯤ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄ ꯂꯝꯗꯒ ꯑꯩꯈꯣꯏꯅ ꯎꯖꯕꯁꯦ ꯌꯥꯝꯅ ꯍꯥꯏ ꯐꯦꯁꯟꯗ ꯊꯛꯄ ꯏꯚꯟ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕꯗꯒ ꯌꯥꯝ ꯐꯖꯕ ꯌꯥꯎꯏꯀꯣ ꯂꯥꯏꯛ ꯃꯣꯏꯒꯤ ꯑꯦꯝꯕꯤꯌꯣꯟꯁꯦ ꯐꯖꯅ ꯁꯥꯒꯠꯂꯒ ꯑꯗꯨꯒ ꯃꯣꯏꯁꯦ ꯍꯦꯛꯇ ꯐꯣꯔꯃꯦꯂꯤ ꯄꯥꯔꯇꯤ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅꯁꯨ ꯑꯦꯇ꯭ꯔꯦꯛꯇꯤভ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯃꯥꯅꯦ ꯅꯠꯇꯦ ꯃꯥꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯃꯟꯂꯤ ꯁꯨꯝ ꯎꯕ ꯀꯥꯟꯗ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯁꯨ ꯌꯨ ꯊꯛꯃꯤꯟꯅꯔꯒ ꯀꯥꯇꯨ ꯀꯥꯔꯟ ꯉꯥꯡꯅꯔꯛꯄꯗꯒꯤ ꯀꯥꯏꯅꯕ
ꯐꯨꯅꯔꯛꯄ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯁꯨ ꯀꯌꯥ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯅꯁꯨ ꯊꯦꯡꯅꯔꯝꯒꯅꯤ ꯃꯣꯏꯒꯤ ꯄꯥꯔꯇꯤ ꯆꯠꯂꯨꯕꯗꯒꯤ ꯐꯨꯅꯔꯒ ꯁꯥꯏ ꯄꯨꯈꯠꯂꯛꯄꯅꯦ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯁꯤꯒꯤ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯁꯦ ꯑꯩꯈꯣꯏ ꯁꯤ ꯀꯣꯟꯁꯦꯞꯁꯦ ꯀꯔꯤꯗꯒꯤ ꯂꯥꯛꯏꯅꯣ ꯀꯃꯥꯏꯅ ꯁꯣꯏꯅꯣ ꯃꯄꯥꯟꯗꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯌꯨ ꯊꯛꯃꯤꯟꯅꯔꯝꯕꯗꯤ ꯐꯨꯅꯔꯒ ꯍꯣꯁꯄꯤꯇꯥꯜ ꯌꯧꯋꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯌꯥ ꯇꯥꯖꯗꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯐꯅꯌꯥꯝ ꯇꯥꯔꯦ ethics ta lai ne ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯤꯕꯖꯥꯠꯅꯣ principle ngalak ta tarabane ne yu haise koi ben taw ya ponte ne ꯍꯣꯏ ꯍꯣꯏ yam chawbo sarkarnasu yam chawbo paisa talibane bu yu ꯃꯥꯅꯦ ꯂꯤꯒꯦꯂꯥꯏꯁ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯁꯨ chawbo capital ne bu yu se ꯍꯣꯏ ꯍꯣꯏ and the yu se ta seng haibadi yu sungbagi art distillery is art makhalam ne natra ꯃꯥꯅꯦ whiskey yam tangba or yam kuiba yam leidana ꯃꯥꯅꯦ ꯃꯥꯅꯦ beer kamai sungi yu si na te ba villain se ta seng haidi khoi se kamai na ben taw ya ponte bu ꯍꯣꯏ ko ꯍꯣꯏ thaiba mong se koina kamai thakke isaga ikai ki khangdagai tawrakpasi yu thalakpase yu iral na ti sa iral lengale ko haibdi ethics ka yaw dagai principle yaw tragadi ngasai ge in haibto mental health issue lairabra ise stress lairabra adom da dum khanba yai ai ikai ki khangaktre yu thaga mawang am ole se behavior manaraktre haidi isagi izat ai sa ngak tawbane atra imung gi shanti isa na purak tawbane adom da koin hangja tawbane yu da blame tawbadi hati mase yam gyan ta na thakpo party am su lai na chane ꯃꯥꯅꯦ yam nung aina relaxation oina pek ama wine ama para thakpada kamai thingdoino daka su ꯃꯥꯅꯦ 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 ꯅꯥꯟꯅ ꯃꯣꯏ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯣ ꯃꯣꯏ ꯕꯣꯟꯗꯤꯡꯁ ꯂꯩꯍꯟꯕ ꯑꯗꯒꯤ ꯃꯈꯣꯏꯒꯤ haidi mai good quality ꯒ꯭ꯔꯣꯠ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯃꯤꯇꯤꯡ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯄꯣꯔꯠ ꯑꯣꯏꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯐꯖꯕ ꯂꯝꯕꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯐꯖꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯦꯗꯤꯛꯁꯟꯁꯤꯅ ꯍꯦꯟꯃꯜꯂꯛꯇꯅ ꯐꯖꯕꯁꯦ ꯑꯩꯈꯣꯏ ꯎꯕ ꯉꯝꯃꯛꯇꯕꯅꯦꯕ problem ꯃꯥꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯄꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯉꯥꯛꯇ ꯈꯟꯅꯖꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯀꯤ ꯑꯦꯗꯤꯛꯁꯟ ꯂꯥꯛꯄꯁꯦ ꯑꯉꯥꯡꯁꯤꯡꯁꯤ ꯁꯨꯝ ꯗꯣꯛꯇꯔ ꯍꯣꯏꯅ ꯊꯦꯡꯅꯕꯗ ꯑꯦꯖꯀꯤ ꯔꯦꯟꯖꯁꯦ ꯀꯗꯥꯏꯗꯒꯤ ꯀꯗꯥꯏꯐꯥꯎꯗꯤ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯃꯥꯏꯌꯣꯟꯁꯦ ꯆꯨꯝꯍꯟꯕ ꯌꯥꯕꯒꯤ ꯄ꯭ꯔꯣꯕꯤꯖꯟꯒꯨꯝꯕꯗꯤ ꯂꯩꯕ꯭ꯔꯥ okay lakpase patient oina yengagadi adult na hena di hele ko adum akhoi above 18 years se above 18 years khoi productive orible range sai ga 30 40s ko hoi hoi sina dum heli adui mathak tam elderly range angang de mo khitang ta comparatively di mayam dai di moina ta di tai laktabdi na te adum 18 mathak se la 18 makha di manipur da di am rare ne mapan da di am lei ko moi culture hai ga western culture advance oidana ko da di 18 makha se thingna di ama ani guma la amgadra aina po khang da ko manipuradi khar rare oiba 19 dai di am la hoi hoi ko 16 17 lakh pudi yawe adu moi history dong phange hoi hoi hai budi chahi yankhai gi nupa se history lawbada ne ai je tang chahi ta truk te thakpa hoye hai budi am yawe porak padi na tab exactly di matam du da ba hogi ba adu addiction du di na lakhre ba introduction di 16 17 da horaga addiction sina khoi 40 50 size da torok pa sisu dum lai ko adu patient na lak pudi si khoi 30 40 se sina khoi common ne adu mayon chumam ba hai se ngasai gi angang amana yu thalai je kai gi no haibase akhoi hang ta ne ko karai de lai no se peer pressure da peer pressure ai di gi tinazaru ma mana basing magi school magi hostel le ga di mai hostel oza sing na phajana ingsan drabra anga mama mapa ni ingsan drabra mama macha gi angang gi da di blame kya to ya di angang ai si di clay ni hai ta re ni da na ko akhoi na sem dui ne ba si di moi de kamai blame to ni akhoi na pi ba environment do moi na thing na ba ne ba ko aduna si kamai na exposure la ino ham ba ta kamai na thing si ge ko karama mong da thing si ge mama na ba gu mong da khitang on thok sira do angang sina somno onsin grise kari gi no ma stress le rabra ko anxiety le rabra academic pressure se wang yo jise ko da mama pa khote ma angang se koi first ta haning ba thaba chobo to haning ba doctor engineer haning ma ngata ne adubu imai pa sina angang se da environment se pibi ribra like papa pa biya de da na ko environment se pibi ribra yam toina thingnari se angang sina pi ngai digi chahi metric thak phoi chang se angang yeng bai se pi ngai di yeng dong ni na tra pi ngai digi ma se dum senaraga kari de soi gi ge si yenga lakwa da bane ko yam toina thingnari sina ma pa se koi metric tham dai se dek lakpa nang khai di angang se kai dori khang da ba chinjaram ba yai pisa ta lambe ma pa se ko problem ma on lembe ai adu adum kan da di thoi ni yeng utraga asai metric thak pai tanja se ai angang se pe lai khai tre de ning chang ko ba ko adum kan da laksalaga di emergency dong tore laing me ware hai tare problem yam lai gre ko adun angang si di makok ta gi hauna yeng kadam ni ko macha sing da maru ina communication se ai ichana hai report se mutna
ꯇꯥꯕꯤꯕ ꯑꯉꯥꯡ ꯋꯥꯕꯨ ꯇꯩꯅꯗꯤ ꯆꯠꯂꯣ ꯍꯥꯏꯕꯁꯦ ꯁꯤꯗ ꯑꯁꯨꯃꯥꯏꯅ ꯇꯧꯕꯤꯗꯕ ꯃꯤ ꯑꯣꯏꯅ ꯈꯟꯕꯤꯕ ꯑꯉꯥꯡꯁꯦ ꯐꯥꯔꯁꯂꯤ ꯅꯠꯇ꯭ꯔꯥ ꯃꯥꯁꯨ ꯃꯤꯅꯤ ꯃꯥꯒꯤ ꯇꯥꯡꯀꯛꯀꯤ ꯏꯃꯣꯁꯟ ꯂꯣꯏ ꯂꯩ ꯏꯁꯨ ꯂꯣꯏ ꯂꯩ ꯁ꯭ꯀꯨꯜꯗ ꯕꯨꯂꯤꯡ ꯇꯧꯔꯝꯕ ꯌꯥꯝ ꯂꯩꯀꯣ ꯕꯨꯂꯤꯡꯁꯦ ꯕꯨꯂꯤꯡ ꯇꯧꯔꯝꯕ ꯌꯥꯏ ꯑꯣꯖꯥꯅ ꯃꯉꯣꯟꯗ ꯑꯦꯇꯦꯟꯁꯟ ꯄꯤꯕꯤꯔꯝꯗꯕ ꯌꯥꯏ ꯊꯤꯅ ꯆꯩꯕꯤꯔꯝꯕ ꯌꯥꯏ ꯃꯥꯒꯤ ꯏꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯃꯃꯥ ꯃꯄꯥ ꯈꯠꯅꯕꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯉꯥꯡ ꯃꯃꯥꯡꯗꯗꯤ ꯈꯠꯅꯕꯤꯗꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯏꯁꯨ ꯃꯌꯥꯝꯁꯦ ꯁꯨꯝ ꯄꯤꯛꯏꯉꯩꯗꯩ ꯁꯨꯝ ꯃꯦꯜꯂꯛꯑꯒꯗꯤ ꯑꯦꯗꯤꯛꯁꯟꯒꯤ ꯆꯥꯟꯁꯁꯨ ꯍꯟꯊꯒꯅꯤ ꯑꯗꯨꯅ ꯁꯣꯝꯅ ꯄꯥꯝꯃꯤꯕ ꯑꯉꯥꯡ ꯃꯑꯣꯡꯗꯨꯁꯨ ꯑꯗꯨꯝ ꯑꯣꯏꯔꯛꯀꯅꯤ ꯉꯁꯥꯏ ꯂꯥꯁ ꯁ꯭ꯇꯦꯖꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯎꯔꯀꯥꯟꯗ ꯊꯣꯛꯂꯛꯄꯗꯨꯗꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯧꯕꯗꯒꯤ ꯌꯦꯡꯁꯤꯟꯕꯤꯕ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯉꯁꯥꯏꯒꯤ ꯃꯦꯇ꯭ꯔꯤꯛ ꯇꯥꯏꯝꯗꯇ ꯄꯨꯔꯛꯄꯗꯨꯅꯗꯤ ꯍꯦꯛꯇ ꯏꯟꯁꯇꯦꯟ ꯀꯩꯅꯣ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯆꯥꯟꯁꯦꯁꯁꯨ ꯅꯦꯝꯃꯦ ꯑꯗꯒꯤ ꯃꯥꯅꯁꯨ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡꯗꯨꯗꯁꯨ ꯄ꯭ꯔꯦꯁꯔꯗꯨꯅ ꯍꯦꯟꯃꯟꯗꯅ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯛꯁꯟꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯤꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯦꯗꯤꯛꯁꯟꯁꯤꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯨꯕ ꯑꯩꯈꯣꯏꯒꯤ ꯆꯣꯏꯁ ꯑꯣꯏꯅ ꯇꯧꯔꯨꯕ ꯖꯁ ꯌꯨꯁ ꯇꯧꯔꯨꯕꯁꯤꯗꯒꯤ ꯃꯦꯟꯇꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯥꯛꯄꯁꯤꯗꯤ ꯀꯃꯥꯏꯅ ꯂꯥꯛꯏ ꯑꯗꯨꯒ ꯂꯥꯛꯇꯕꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦꯀꯣ ꯁꯤꯒꯤ ꯆꯥꯟꯁꯦꯁꯁꯤ ꯀꯃꯥꯏꯅ ꯂꯩ ꯑꯗꯨ ꯀꯌꯥꯝ ꯋꯥꯡꯅꯗꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯔꯗꯤ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗꯤ ꯑꯦꯗꯤꯛꯁꯟ ꯂꯩꯕ ꯃꯤꯁꯦ ꯑꯣꯜꯃꯣꯁ 50%ꯁꯦ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯏꯁꯨ ꯂꯩꯌꯦꯅ ꯑꯗꯨꯝ ꯍꯥꯏꯅꯩꯀꯣ ꯗꯨꯋꯦꯜ ꯗꯥꯏꯒꯅꯣꯁꯤꯁ ꯍꯥꯏꯇꯥꯔꯦ ꯑꯅꯤꯃꯛ ꯂꯩꯕ ꯑꯗꯨꯅ ꯃꯁꯤ ꯍꯧꯕꯗꯒꯤ ꯂꯩꯈꯤꯕ ꯃꯤꯅꯁꯨ ꯑꯦꯗꯤꯛꯁꯟ ꯆꯥꯟꯁꯦꯁ ꯑꯩꯈꯣꯏ ꯅꯩꯅꯕꯗꯣ ꯍꯥꯏꯗꯤ ꯑꯦꯗꯤꯛꯁꯟꯒꯤ ꯆꯥꯟꯁꯁꯦ ꯍꯥꯟꯅꯗꯒꯤ ꯃꯦꯟꯇꯦꯜ ꯏꯜꯅꯦꯁ ꯂꯩꯕ ꯃꯤ ꯍꯥꯏꯗꯤ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯒꯤ ꯍꯥꯏꯗꯤ ꯑꯦꯟꯖꯥꯏꯇꯤ ꯂꯩꯕ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕ ꯐꯦꯃꯤꯂꯤ ꯏꯁꯨ ꯂꯩꯕ ꯃꯤ ꯀꯣ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯃꯤꯗ ꯑꯦꯗꯤꯛꯁꯟꯒꯤ ꯆꯥꯟꯁꯁꯦ ꯍꯦꯜꯂꯦꯀꯣ ꯍꯦꯜꯂ ꯃꯇꯨꯡꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯅꯤꯁꯥꯁꯦ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯁꯥꯅꯤꯅ ꯍꯤꯗꯥꯛꯇꯤ ꯅꯠꯇꯕꯅꯤ나 ꯑꯦꯟꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟꯗꯨꯗꯤ ꯐꯍꯟꯗ꯭ꯔꯦ ꯍꯦꯟꯒꯠꯍꯜꯂꯦꯕ ꯃꯣꯏꯅ ꯆꯥꯡꯁꯦ ꯍꯥꯏꯗꯤ ꯑꯦꯟꯖꯥꯏꯇꯤꯒꯤ ꯆꯥꯡꯁꯦ ꯌꯨ ꯊꯛꯄꯗ ꯅꯨꯡꯉꯥꯏꯅ ꯈꯜꯂꯝꯕꯁꯦ ꯁꯤꯚꯤꯌरिꯇꯤ ꯍꯦꯟꯒꯠꯂꯦꯕ ꯂꯥꯌꯦꯡꯕ ꯀꯥꯟꯗꯀꯣ ꯑꯗꯨꯅ ꯃꯣꯏꯁꯦ ꯁꯥꯏꯀꯜ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯅꯥꯔꯝꯕꯗꯒꯤ ꯍꯤꯗꯥꯛꯅꯦ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯠꯇꯨꯅ ꯑꯃꯨꯛ ꯂꯥꯏꯅꯥꯁꯦ ꯍꯦꯟꯒꯠꯍꯟꯕ ꯑꯗꯨꯅꯦ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯣꯜꯃꯣꯁ 50-60%ꯗꯤ ꯑꯦꯗꯤꯛꯁꯟ ꯂꯩꯕ ꯃꯤꯁꯦ ꯑꯗꯨꯝ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯦꯟꯖꯥꯏꯇꯤ ꯑꯣꯏꯕ ꯌꯥꯏ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯁꯥꯏꯀꯣꯁꯤꯁ ꯂꯥꯛꯄꯁꯨ ꯌꯥꯎꯏꯀꯣ ꯁꯥꯏꯀꯣꯁꯤꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯒ ꯅꯠꯇꯕ ꯈꯦꯠꯅꯕ ꯈꯪꯉꯛꯇꯕꯁꯦ ꯑꯩꯈꯣꯏ ꯅꯥꯀꯣꯡꯗꯒ ꯖꯥꯠ ꯇꯥꯔꯛꯄ ꯑꯀꯤ ꯑꯈꯪ ꯂꯩꯕꯀꯣ ꯑꯁꯤꯃꯁꯨ ꯂꯥꯛꯄ ꯌꯥꯎꯏ ꯑꯗꯒꯤ ꯗꯤꯃꯦꯟꯁꯤꯌꯥ ꯍꯥꯏꯅ ꯍꯥꯏꯅꯩꯗꯅ ꯗꯤꯃꯦꯟꯁꯤꯌꯥ ꯍꯥꯏꯁꯦ ꯑꯍꯟꯒꯤ ꯂꯥꯏꯅꯥꯅꯦꯅ ꯂꯧꯅꯩꯀꯣ ꯑꯗꯨꯕꯨ ꯌꯨ ꯊꯛꯑꯒꯗꯤ ꯗꯤꯃꯦꯟꯁꯤꯌꯥ ꯂꯩꯕꯒꯤ ꯆꯥꯟꯁꯁꯦ ꯌꯥꯝ ꯊꯤꯅ ꯍꯦꯟꯒꯠꯂꯦ 40-50% ꯀꯣ ꯃꯁꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟꯁꯦ ꯑꯩꯈꯣꯏꯅ ꯌꯨ ꯑꯣꯔ ꯑꯦꯅꯤ ꯅꯤꯁꯥ ꯆꯥꯕꯗ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯔꯒ ꯅꯠꯇ꯭ꯔꯥ ꯂꯤꯚꯔ ꯅꯣꯔꯃꯦꯜ ꯑꯣꯏꯌꯦꯅ ꯅꯣꯔꯃꯦꯜꯅꯦ ꯑꯗꯨꯝ ꯈꯟꯕ ꯑꯗꯨꯕꯨ ꯑꯦꯗꯤꯛꯁꯟ ꯍꯥꯏꯕꯁꯤꯗꯤ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤꯒꯁꯨ ꯌꯥꯎꯏꯀꯣ ꯐꯦꯃꯤꯂꯤꯁꯦ ꯑꯩꯈꯣꯏ ꯃꯍꯤ ꯂꯥꯡꯉꯕ ꯑꯩꯒꯤ ꯑꯦꯗꯤꯛꯁꯟꯅ ꯑꯩꯁꯦ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯀꯣ ꯑꯩꯒꯤ ꯀꯦꯔꯤꯌꯔꯗ ꯁꯣꯛꯂꯛꯑꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯁꯣꯛꯂꯛꯑꯕ ꯑꯩꯒꯤ ꯂꯤꯚꯔ ꯑꯦꯟꯖꯥꯏꯝ ꯍꯦꯟꯒꯠꯇ꯭ꯔꯁꯨ ꯑꯗꯨꯁꯨ ꯑꯦꯗꯤꯛꯁꯟꯅꯤꯀꯣ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯃꯅ ꯁꯣꯁꯤꯌꯦꯜ ꯑꯦꯗꯤꯛꯁꯟ ꯀꯧꯏꯀꯣ ꯑꯃꯅ ꯑꯗꯨꯝ ꯕꯣꯗꯤꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯦꯗꯤꯀꯦꯜ ꯑꯦꯗꯤꯛꯁꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯁꯨ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯦ ꯃꯥꯅꯤ ꯌꯥꯝ ꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯤ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯒꯤ ꯌꯥꯏꯐꯕꯗꯨ ꯑꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯔꯛꯏꯕ ꯍꯦꯛ ꯐꯦꯃꯤꯂꯤꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯑꯩꯈꯣꯏꯅ ꯄꯨꯜꯂꯨꯔꯤꯕ ꯑꯩꯈꯣꯏ ꯀꯂꯤꯛ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯦꯜꯗꯤ ꯁꯣꯁꯥꯏꯇꯤ ꯂꯥꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔꯗꯪꯅ ꯌꯥꯗꯦ ꯑꯩꯗꯪꯅ ꯌꯥꯗꯦ ꯏꯕꯥꯏꯗꯪꯅꯁꯨ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯐꯦꯃꯤꯂꯤꯗꯩ ꯍꯧꯔꯒ ꯍꯣꯜ ꯁ꯭ꯇꯦꯠ ꯐꯥꯎ ꯀꯟꯇ꯭ꯔꯤꯐꯥꯎ ꯌꯥꯎꯔꯕꯅꯦꯀꯣ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯦ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯃꯥꯅꯤ ꯍꯧꯖꯤꯛ ꯌꯥꯝꯁꯨ ꯀꯣꯃꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯗꯤꯃꯦꯟꯁꯤꯌꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯜꯀꯣꯍꯣꯂꯤꯛ ꯑꯣꯏꯕꯁꯤꯡꯁꯤꯗꯁꯨ ꯍꯦꯟꯅ ꯋꯥꯡꯉꯦ ꯍꯥꯏ ꯑꯗꯨꯒ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯤꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯁꯨ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒ ꯈꯔ ꯑꯃꯗꯤ ꯗꯤꯃꯦꯟꯁꯤꯌꯥꯁꯤ ꯍꯥꯟꯅ ꯄ꯭ꯔꯥꯌꯔ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯍꯧꯅꯕ ꯑꯩꯈꯣꯏꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯕ ꯃꯣꯇꯤꯚꯦꯁꯟ ꯇꯧꯕ ꯃꯌꯥꯝ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯍꯥꯏꯁꯨ ꯍꯥꯏꯅꯩ ꯑꯗꯣ ꯗꯣꯛꯇꯔꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁꯁꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯦꯗꯤꯛꯁꯟ ꯑꯣꯏꯈꯤꯕꯁꯤꯒꯤꯗꯤ ꯀꯣꯃꯟ ꯑꯣꯏꯈ꯭ꯔꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯐꯅꯕ ꯍꯣꯠꯅꯔꯛꯇ꯭ꯔꯒꯗꯤ ꯃꯥꯅ 50-60% ꯑꯣꯏꯔꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯋꯦꯔꯦꯁ ꯏꯅꯣꯁꯦꯟꯠ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯑꯍꯟ ꯑꯣꯏꯔꯛꯄꯁꯤꯡꯗ ꯗꯤꯃꯦꯟꯁꯤꯌꯥꯁꯦ ꯍꯦꯛꯇ ꯃꯣꯏꯗ ꯀꯦꯠꯆ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯥꯟꯅ ꯄ꯭ꯔꯤꯀꯣꯁꯟꯗꯤ ꯂꯧꯍꯧꯕ ꯌꯥꯕꯒꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯗꯤꯃꯦꯟꯁꯤꯌꯥꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄ꯭ꯔꯤꯚꯦꯟ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯉꯝꯗꯦꯀꯣ ꯃꯁꯦ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟ ꯗꯤꯃꯦꯟꯁꯤꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯖꯤꯅꯦꯇꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩ ꯃꯈꯜ ꯂꯩꯗꯤꯅꯦ ꯀꯩꯅꯣꯁꯦꯀꯣ ꯗꯤꯃꯦꯟꯁꯤꯌꯥꯁꯦ ꯑꯜꯖꯥꯏꯃꯁꯀ ꯍꯥꯏꯔꯤꯕꯁꯦ ꯖꯤꯅꯦꯇꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯀꯣ ꯃꯁꯤꯗꯤ ꯃꯁꯥꯒꯤ ꯄꯣꯛꯄꯗꯒꯤ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯛꯑꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯚꯥꯁꯀꯨꯂꯔ ꯗꯤꯃꯦꯟꯁꯤꯌꯥꯒꯩ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯣꯛꯀ ꯇꯧꯈ꯭ꯔꯀꯥꯟ ꯇꯧꯔꯛꯄ ꯗꯤꯃꯦꯟꯁꯤꯌꯥ ꯃꯈꯜ ꯂꯩ ꯃꯁꯤ ꯇꯣꯉꯥꯟꯕ ꯑꯦꯟꯇꯥꯏꯇꯤ ꯍꯥꯏꯗꯤ ꯄꯣꯠ ꯑꯃꯅꯦ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯄ꯭ꯔꯤꯚꯦꯟ ꯇꯧꯔꯁꯨ ꯑꯗꯨꯝ ꯉꯝꯗꯕ
ꯃꯥꯟꯅꯗꯕ ꯌꯥꯏꯀꯣ ꯃꯥꯏ ꯁꯦꯒꯃꯦꯟ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯪꯒꯗꯕꯁꯦ ꯁ꯭ꯇ꯭ꯔꯦꯁ ꯋꯥꯡꯉꯒꯗꯤ ꯗꯤꯃꯦꯟꯁꯤꯌꯥꯒꯤ ꯆꯥꯟꯁꯁꯨ ꯑꯗꯨꯝ ꯋꯥꯡꯈꯠꯂꯦ ꯁꯤꯚꯤꯌꯔꯤꯇꯤ ꯍꯦꯟꯒꯠꯂꯦ ꯃꯤꯁꯦ ꯑꯗꯨꯝ ꯃꯊꯥ ꯁꯥꯔꯒ ꯀꯨꯏꯅ ꯋꯥꯅ ꯂꯩꯔꯛꯄ ꯃꯤꯁꯦ ꯗꯤꯃꯦꯟꯁꯤꯌꯥꯒꯤ ꯆꯥꯟꯁ ꯍꯦꯟꯒꯠꯂꯦ ꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯆꯦꯛꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯏꯟꯁꯦ ꯌꯥꯝ ꯁ꯭ꯇꯤꯃꯨꯂꯦꯠ ꯇꯧꯕꯤꯕ ꯁ꯭ꯇ꯭ꯔꯦꯁ ꯍꯟꯊꯍꯟꯕ ꯐꯥꯔꯁꯂꯤ ꯀꯣ ꯁ꯭ꯇ꯭ꯔꯦꯁ ꯍꯟꯊꯍꯟꯕ ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯟꯁꯦ ꯀꯥꯟꯅꯕ ꯄꯣꯠꯇ ꯃꯣꯕꯥꯏꯜꯗ ꯁ꯭ꯇꯤꯃꯨꯂꯦꯠ ꯇꯧꯔꯗꯤ ꯀꯥꯟꯅꯔꯣꯏꯀꯣ ꯍꯥꯏꯕꯗꯤ ꯄꯖꯜꯒꯨꯝꯕ ꯍꯦꯛ ꯁꯣꯜꯚ ꯇꯧꯕ ꯃꯤ ꯃꯌꯥꯝ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟꯁꯦ ꯌꯥꯝ ꯐꯩ ꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯍꯟ ꯔꯤꯇꯥꯌꯔ ꯑꯣꯏꯔꯒꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯈꯤꯕ ꯐꯤꯕꯝ ꯂꯩꯀꯣ ꯑꯍꯟꯁꯤꯡꯁꯦ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯇꯧꯐꯝ ꯀꯌꯥ ꯂꯩꯇꯦ ꯅꯨꯄꯥꯒꯤꯗ ꯍꯥꯏꯕꯨ ꯈꯔꯒꯕꯨ ꯂꯩ ꯃꯣꯏꯗꯤ ꯋꯥꯀꯤꯡ ꯆꯠꯄ ꯈꯣꯠꯄ ꯇꯧꯏꯀꯣ ꯅꯨꯄꯤꯒꯤꯗꯤ ꯍꯦꯛ ꯄꯨꯜꯂꯨꯔꯒꯁꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯉꯤꯕ ꯍꯦꯛ ꯎꯕꯤꯕ ꯅꯠꯇ꯭ꯔꯥ ꯃꯩꯔꯥꯁꯪꯗ ꯐꯝꯃꯒ ꯂꯩ ꯍꯥꯏꯔꯒꯁꯨ ꯃꯣꯏ ꯋꯥꯊꯤ ꯉꯥꯡꯕ ꯍꯦꯛ ꯎꯕ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟꯁꯦ ꯈꯔ ꯋꯥꯠꯂꯦ ꯇꯧꯕꯗꯤ ꯑꯅꯤꯃꯛꯀꯤ ꯋꯥꯠꯂꯦꯀꯣ ꯑꯗꯨꯅ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟꯁꯦ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯆꯍꯤ ꯌꯥꯝꯃꯛꯑꯒꯗꯤ ꯁꯤꯅꯁꯨ ꯌꯥꯝ ꯉꯥꯛꯊꯣꯛꯑꯦ ꯗꯤꯄ꯭ꯔꯦꯁꯟꯗꯩꯁꯨ ꯉꯥꯛꯊꯣꯛꯀꯅꯤ ꯀꯣ ꯀꯧꯔꯛꯄꯗꯩꯁꯨ ꯑꯗꯨꯝ ꯉꯥꯛꯊꯣꯛꯀꯅꯤ ꯑꯗꯨꯒ ꯃꯥꯏꯟꯁꯦ ꯑꯗꯨꯝ ꯑꯩꯗꯤ ꯔꯤꯇꯥꯌꯔ ꯑꯣꯏꯔꯕꯅꯦꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯃꯍꯨꯠꯇ ꯀꯣ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯕꯤꯕ ꯌꯥꯏ ꯑꯗꯒꯤ ꯀꯔꯦꯟ ꯑꯦꯐꯦꯌꯔꯁ ꯑꯩ ꯑꯀꯣꯏꯕꯗ ꯀꯔꯤ ꯇꯧꯔꯤ ꯌꯦꯡꯕ ꯌꯥꯏ ꯏꯁꯩ ꯇꯥꯕꯤꯕ ꯌꯥꯏ ꯀꯣ ꯑꯦꯟꯖꯣꯏꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯕ ꯑꯩꯁꯦ ꯔꯤꯇꯥꯌꯔ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯄꯨꯟꯁꯤꯗꯒꯤ ꯔꯤꯇꯥꯌꯔ ꯇꯧꯕꯗꯤ ꯌꯥꯗꯦꯀꯣ ꯑꯍꯟ ꯑꯣꯏꯔꯒꯁꯨ ꯔꯤꯇꯥꯌꯔꯃꯦꯟꯒꯤ ꯃꯤꯅꯤꯡꯁꯤ ꯌꯥꯝ ꯀꯟꯐ꯭ꯂꯤꯛ ꯑꯣꯏꯕ ꯌꯥꯝ ꯊꯣꯛꯈ꯭ꯔꯦꯗꯅ ꯑꯩꯈꯣꯏꯅꯗꯤ ꯑꯍꯟꯅꯦ ꯍꯥꯏꯔꯒ ꯑꯍꯟꯁꯦ ꯑꯩꯈꯣꯏ ꯚꯦꯂꯨ ꯂꯩꯔꯛꯇꯦꯗꯅ ꯑꯗꯣ ꯁꯨꯝ ꯌꯦꯡꯕꯤꯌꯨꯅꯦ ꯋꯥꯔꯜꯒꯤ ꯂꯤꯗꯔꯁꯤꯡꯁꯦ ꯑꯍꯟ ꯉꯥꯛꯇꯅꯤꯅꯦ ꯑꯕꯞ 70 ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯀꯧꯗꯕ ꯌꯥꯏꯀꯣ ꯑꯩꯁꯨ 70 yearsꯅꯦ ꯍꯥꯏꯕ ꯋꯥꯅꯦ ꯃꯤ ꯑꯃꯗꯤ ꯀꯟꯇ꯭ꯔꯤ ꯆꯂꯥꯏꯔꯤ ꯑꯩꯗꯤ ꯀꯩꯗꯧꯕ ꯌꯨꯝꯗ ꯇꯨꯝ ꯂꯩꯗꯧꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯁꯨ ꯌꯥꯏ ꯈꯤꯇꯪ ꯑꯦꯛꯇꯤꯚ ꯑꯣꯏꯍꯟꯕ ꯋꯥꯀꯤꯡ ꯆꯠꯄꯤꯕ ꯐꯤꯖꯤꯀꯦꯂꯤ ꯀꯣ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯌꯥꯝꯕ ꯄꯣꯠꯇꯤ ꯌꯥꯝ ꯀꯟꯊꯣꯛꯀꯅꯤ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯏꯁꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯤ ꯑꯩꯈꯣꯏꯅꯁꯨ ꯀ꯭रिꯌꯦꯠ ꯇꯧꯕ ꯃꯊꯧ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ ꯏꯅꯤꯁꯤꯌꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯈꯪꯉꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯤ 10ꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯛꯄꯗ 10 ꯑꯃꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯐ ꯇꯧꯕ ꯉꯝꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯍꯟꯖꯅꯤꯡꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤ ꯗꯣꯛꯇꯔꯅ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯤꯅꯦꯔꯤꯌꯣꯁ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯀꯥꯎꯟꯁꯤꯂꯤꯡꯕꯨ ꯄꯤꯕ ꯑꯣꯏꯔꯣ ꯇ꯭ꯔꯤꯠꯃꯦꯟꯕꯨ ꯄꯤꯕ ꯑꯣꯏꯔꯣ ꯁꯤꯗꯩꯁꯤꯗ ꯏꯟꯀꯟꯚꯤꯅꯤꯌꯟꯁ ꯀꯌꯥ ꯑꯃꯗꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯄꯕ꯭ꯂꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯕ ꯊꯦꯡꯅꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯄꯦꯁꯦꯟ ꯄꯥꯔꯇꯤꯗꯒꯤꯁꯨ ꯏꯚꯟ ꯗꯣꯛꯇꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯁꯤꯒꯤ ꯀꯩꯅꯣ ꯂꯩꯕꯗ ꯕꯥꯏꯑꯁ ꯂꯩꯇꯕꯤꯗ ꯑꯩꯈꯣꯏ ꯁꯄꯣꯔꯠꯁꯦ ꯀꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯕ ꯑꯔꯣꯏꯕ ꯑꯦꯗꯚꯥꯏꯁ ꯍꯥꯏꯒꯗ꯭ꯔꯥ ꯁꯖꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯐꯤꯗꯕꯦꯛ ꯍꯥꯏꯒꯗ꯭ꯔꯥ ꯄꯣꯏꯟꯠꯁ ꯈꯔꯗꯪ ꯊꯝꯕꯤꯌꯨ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯃꯇꯝꯁꯦ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯅꯠꯇꯦ ꯍꯥꯟꯅꯗꯒ ꯁꯨꯝ ꯌꯦꯡꯕꯤꯌꯣꯕ ꯁꯨꯝ ꯀꯣ ꯍꯥꯟꯅꯗꯤ ꯌꯥꯝ ꯁꯤꯝꯄꯜ ꯂꯥꯏꯐ ꯑꯣꯏꯔꯝꯃꯤꯀꯣ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯒꯤ ꯁ꯭ꯇꯦꯠꯇꯒꯤ ꯍꯧꯔꯒ ꯑꯩ ꯀꯟꯇ꯭ꯔꯤꯗ ꯍꯧꯔꯒ ꯑꯩ ꯐꯦꯃꯤꯂꯤꯐꯥꯎ ꯂꯣꯏ ꯀꯣꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯔꯦ ꯀꯝꯄꯤꯇꯤꯁꯟ ꯂꯩꯔꯦ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯏꯁꯨ ꯂꯩꯇꯕ ꯃꯤꯁꯤꯅ ꯍꯦꯟꯅ ꯇꯥꯡꯅ ꯊꯣꯛꯑꯅꯤ ꯅꯠꯇ꯭ꯔꯥ ꯑꯦꯕ꯭ꯔꯤ ꯌꯨꯝꯊꯣꯡ ꯆꯠꯄꯗ ꯑꯩꯁꯦ ꯁꯥꯏꯀꯦꯇ꯭ꯔꯤꯁꯇꯅ ꯆꯠꯂꯨꯕꯗ ꯃꯤ ꯑꯃꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯏꯕꯦꯝꯃ ꯑꯩ ꯇꯨꯝ ꯌꯥꯗꯦꯅꯦ ꯏꯕꯦꯝꯃ ꯑꯩꯁꯦ ꯄꯥꯈꯠꯀꯜꯂꯤꯅꯦ ꯍꯥꯏꯕꯁꯦ ꯃꯣꯁ ꯀꯣꯃꯟ 100% ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯒ ꯁꯥꯏꯀꯦꯇ꯭ꯔꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯑꯣꯔ ꯁꯥꯏꯀꯦꯇ꯭ꯔꯤꯒꯤ ꯗꯣꯛꯇꯔꯗ ꯎꯅꯔꯨꯔꯦ ꯍꯥꯏꯔꯒ ꯅꯣꯛꯅꯗꯣꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯍꯪꯅꯕ ꯌꯥꯏꯀꯣ ꯅꯣꯛꯅꯔꯕ ꯃꯤꯗꯨꯁꯨ ꯑꯗꯨꯝ ꯃꯊꯥ ꯁꯥꯔꯝꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯃꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯍꯟꯁꯦ ꯈꯤꯇꯪ ꯂꯥꯏꯅ ꯂꯧꯊꯣꯛꯁꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁ꯭ꯇꯤꯛꯃꯥ ꯊꯝꯕꯁꯦ ꯀꯩꯁꯨ ꯅꯠꯇꯕ ꯑꯣꯏꯅ ꯈꯟꯅꯔꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥ ꯉꯥꯡꯕ ꯍꯧꯔꯁꯦ ꯍꯥꯏꯇꯥꯔꯦ ꯉꯥꯡꯊꯣꯛꯅꯕ ꯀꯟꯚꯔꯖꯦꯁꯟꯗ ꯍꯧꯁꯤꯀꯣ ꯑꯗꯨ ꯃꯉꯥꯏꯔꯦꯅꯦꯀꯣ ꯑꯗꯨꯒ ꯁꯥꯏꯀꯦꯇ꯭ꯔꯤ ꯍꯥꯏ ꯆꯪꯉꯨꯔꯒ ꯍꯤꯗꯥꯛ ꯈꯤꯇ ꯊꯥꯖꯜꯂꯛꯇꯧ ꯅꯠꯇꯦꯀꯣ ꯀꯩꯒꯨꯝꯕ ꯁꯣꯝꯅ ꯌꯥꯝ ꯉꯟꯅ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯗꯥꯏꯕꯦꯇꯤꯁꯀꯤꯁꯨ ꯂꯩꯀꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯁꯥꯏꯀꯦꯇ꯭ꯔꯤ ꯍꯤꯗꯥꯛ ꯍꯧꯔꯒꯗꯤ ꯇꯣꯛꯄ ꯅꯥꯏꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨꯁꯨ ꯀꯩꯝꯇ ꯅꯠꯇꯦ ꯍꯣꯏ ꯈꯤꯇꯪ ꯔꯤꯀꯔꯦꯟꯁ ꯂꯩ ꯑꯗꯨꯕꯨ ꯔꯤꯀꯔꯦꯟꯁ ꯂꯩꯗꯤ ꯂꯩꯅꯥ ꯃꯌꯥꯝ ꯑꯃ ꯂꯩꯅꯤꯀꯣ ꯂꯣꯛ ꯊꯨꯡꯕꯒꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯦꯕꯣꯂꯤꯁ ꯇꯧ ꯉꯝꯗꯦꯕ ꯍꯟꯗꯛ ꯊꯨꯡꯈꯤꯕꯁꯦ ꯑꯗꯨꯝ ꯊꯨꯡꯉꯦꯀꯣ ꯑꯗꯨꯕꯨ ꯁꯥꯏꯀꯦꯇ꯭ꯔꯤꯅꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯉꯥꯡꯕꯤꯕꯒꯨꯝꯕ ꯑꯁꯤ ꯈꯤꯇꯪ ꯍꯟꯊꯔꯒ ꯀꯣꯛꯀꯤ ꯂꯩꯅꯥꯁꯨ ꯍꯛꯆꯥꯡꯒꯤ ꯂꯩꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯗꯕ ꯅꯠꯇꯦ ꯀꯣꯛꯀꯤ ꯂꯩꯅꯥ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯃꯅꯨꯡꯗ ꯀꯦꯃꯤꯀꯦꯜ ꯊꯥꯗꯣꯛꯏꯕ ꯃꯅꯨꯡꯗ ꯊꯣꯛꯏꯕ ꯄꯣꯠꯁꯦ ꯁꯤꯗꯤ ꯍꯛꯆꯥꯡꯒꯤ ꯂꯩꯅꯥꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯗꯨꯅ ꯂꯥꯏꯌꯦꯡꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯂꯧꯁꯜꯂꯒ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯃꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯑꯁꯤꯃꯥꯅ ꯉꯁꯤ ꯂꯦꯡꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯇꯥꯡꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯌꯥꯝ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯁꯨ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯄꯨꯖꯔꯛꯂꯤꯕ ꯗꯣꯛꯇꯔ ꯑꯁꯤꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤꯁꯨ ꯁꯦꯕꯥꯁꯤ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯗꯣꯛꯇꯔꯅ ꯊꯝꯕꯤꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯤꯗ ꯃꯌꯥꯝꯒꯤꯁꯨ ꯁꯖꯦꯁꯟ ꯐꯤꯗꯕꯦꯛ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯁꯤꯃꯥꯅꯁꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯦ ꯔꯤꯆ ꯑꯥꯎꯠ ꯇꯧꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯕ ꯑꯩꯈꯣꯏ ꯑꯃꯒ ꯁꯄꯣꯔꯠ ꯇꯧꯅꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤꯡꯁꯤ ꯂꯣꯏꯅꯃꯛꯀꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤ ꯑꯐꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯅꯠꯇꯕ
unnecessary oiba akoina addiction la uriba singsi akoina amana support tawnaraga akoi society sida akoi apikpa akoi society ni ngasai doctor nasu panbikhiba haibidi psychiatrist ama tanaba chapra matamda aduna hairakadra khotkadra mari mata sagai natai adagi masung mamanaba hekta oiramana maram oiraga akoida confidential simoina maintain toroktabadi ki tholokpa kaya amasu yawbasi akoina sugumasi khitang lightly lomina se haibani aduga akoina mioi ba haibasi akoi amaga support changba aduga family si makhan mayama lei aduga akoi individual singsi masam sai quality amadi magi weakness amadi strength kaya ama lebana maram oiraga akoi amana understand tawna basi mayamna darkar lei aigi family makta thoktre haiduna su aigi khangna chanare ba aigi sungi manaba singduda su akoina sugumba wakhalon kaya si mayam piminaraga loina nangasi akoi pom tok su akoina puthokchariba substance addiction si su mayamda adukmiktik akoi contribute tawba yamna chawna contribute tawba yaba akoi topic amani aduna mayam tabiri bisingna ngasi pom talks ki support tawiri bisingna su ahenba message mayama sandok minaraga akoi budhi loksing si longminaraga akoi su share to thokpiu isadang khanga gyan taraga lebiganu aduga hangning basing su hangbirau aduga tanaba yaba doctor sing su dumak tanabiu isa gi family da problem leba mayam du su akoi amaga tathok tasin tawnaba ngasagi doctor na su mayek singna thambigare akoina share tawra matam da haidokra kanda magi thong si ma hangwana maram oiraga akoida relax oiba akoida akoigi burden se akoida less toba akoida hantharakpana maram oiraga akoi mioi ba haibasi akoigi punsi chupadi hingaga leba yaba nattabanina hingai matam sida amaga support tawnara ngasagi laiba macha mayam si laina si akoigi chahi khuding ano basi adumak taduna lai aduga akoigi matam gi oiba laina kya amsu laktaba natte si akoina si sumayam leiringai sida akoina amaga tathok tasin tawna dabasina soiba kya ama lakpasi aduga sagi sara piba problem se mane aduga yam unfortunate oiba haiba tare doctor na ngasai no fake tawraga de haibi riba every houses ta atumba yade ne haiba adagi kano chaba yade ne haiba problem leirambase si akoi serious oina akoi lohom thoi aduga yum da leiriba akoi gi family members sing se su amana support tawraga akoi gi stress leitaba Alzheimer, anxiety, aduga akoi depression si leitana basu hana hona biba makha taba anaba lakpa mayamna akoi doctor miyama leiri si miyam si yengbiraga tana biraga loire aduga ngasai most importantly haiba tare family na ngasai angang sima soigadaba lambi da lotion bikhibase si sima lotion bi to honjaning de natra haibadi angang do hekta ikai ba akoi gi mai izat manghan boyna expose to you haiba nattaba right time right place chatpiraga mai consult to bi hoba amadi angang si apho mai ke de pubiba akoina social stigma duna maram oiraga mangoi da angang su kiyama mangi bana maram oiraga akoi si kalhoba mathok tai habisima thamjaraga akoi gi ngasi gi pom talks ta Dr. Simana lengbirak pa hana thagachari aduga makha tabada su mayam gi aphaba thabak thorom kayama paikhat piru aduga all the very best from our side se haijabaga loinena ngasi gi oina di mayam gi damakta special talk so pujarak liba akoi gi substance addiction se mayamna karam maina khanbi amadi content mayam to the mayam gi akoi appreciation feedback comments kaya ama thambiro akoi hena khangmin na si hena ta tamin tawmin na si ado comments have si mayam na loi udoini na khitang akoi gi isa gi wakhalona phajaba sing supportive oiba aduga positive mindset oiba mayam dama share tawbira u haijabaga loina na ngasi gi na di matam se lo silak lebina ipom media na mayam gi damakta every Friday da 7:45 ta puthok chariba ipom talk sing biriba singdagi kaina na ba yathani jari pinabirasi